Paring nine na sandok cheri ba Khangminashi Manipur ki thoro masibo bijing tabiri ba mayam punamakpo handu makada taram nok cheri Malemda Manipur bu sana khona bana chauna masak takle haibasi haiman bathokloi adugumba Manipuri magi mingchit kaya pu biakraba sanrai khara ngasi unajatna koi bare watai sana bagi tanja do lokjige Handakta Divas Madhya Pradesh ki Srimant Takojirao Power Stadium da pangtokhiba UMAI National Championship da koigi tongan ba titled amadi tongan ro manama tumkaya fangbirakhraba adugumba sanroi singa siga ngaktang oirabasi wari tai sanabagi tanjat lojege thindaba tawdana sanroi singa sibu miyam sak takjege aigi extreme left lengsin biribas na koi asem tondonba mahakna fangbirakhiba koigi titles na haibetare best fighter I thangana linkshin biriba koigi sunrise na koigi Lakshram Vidya Chandra Singh mahakna fangbirakiba is the best titled belt winner amadi koigi gold medalist maniko animakpu hanumakla koigi Impact TV ki makai dege habatare a big congratulations to both of you. Thank you. Yam nungai adu koi wari se hodo point habatare ko koi keno degi koigi Vidya Chandra degi han hogjarake oza keno gi oza gi minga leifam desa masung ima bagi ming Dagi ichilang na kaya pagpiba samla pa bayo data matik ang tanghay biyo. Ay leifam je ahalupam je awang laikay konto jom kendra na kuwan ba hariba mapam si dagini. Ay upokpiba ipay mina laisang bossing. Ay gi magi mina asang pisang masa. Do ay sinauhong ni ay na yay mani. Do ay gi hek matata yamam lay. Do ay makata inaw pamag lay. Asi na Yam nung ay je ko'y tondon mo dong lakchig eh. Tondon mas apa pa bayo data ang tanghay biyo ko'y Kadai dagi no tondon basi dagi ima bagi mingna dagi ichi naw na kaya suwi no haib. Ai si kon halubam der awalai kai dagi ni konong jam kendra ga simagi dum ya maga ai sudum zamane laifam si yum tung damang dani. Ai gi popi ba babagi ming si asem chaw basing aduga ai gi mama gi ming na asem guni devi khoi chinau se kanno ni taret aina aroi bani atomba yam nungai je adum open question oraga ko animak ki khoi gi wari se tajani nge habatar matau kram taw na khoi gi mu thai haiba masana sida haide combat sports sida habatar matau kram taw na changbi ki ba habado adu tani nge habatar kamai khong thang jin bi ki ba habado hanbada khoi gi da chan dagi hongsa ai je pick to ping adagi chana wa jen pam jare IPA only 2005 Ada dengan channel je num pam me. Ado koi laikai mama thana malom sida chana ba moi thai chana je lai have di ko. Chana ba ma lai have di sida thi raga sat laga yeng aga moi thai ba ma chana se ba ma sangjara pa ne. Adi moi thai have di aina to ba ma chana joi kya kana chana te ba boxing gumba gumba dai chan pam ja ju goi te. Ji ke aina yeng ba fa se moi thai je. Sida aina sigi masana je pam de aina sida gi sangjan gi ma thai gi masana yam nungai je koi tondon magi suta je gi wari yam nungai bele ram ma Jage keno ne ai si ahan ba angang wari matam no khoi sum lekai gi sum akoi homin kamina ko singa sana ba matam no khoi gi sana ba sum ai angang wari ge phuna ba je pa ma pai dare phuna ba pa ma ko ni na sum akoi sana minare ba singa sum phuna bi kauna bi sum nium budi sum draga su poto ama sum kauna ba thina ba je pa ma ko ni na pa ma sa ori ge ada mai ta o kan da ma ko no ma mama ga ai ga koi ka malum bazaar da pot lei ba kan sta koi malum bazaar community hon se da koi moi thai je sana la me adu matam da de ai se moi thai ni adagi ki boxing ni karate ni adu de ai khangde adagi ai sana ba se pame no khon de hai kan da aduga kum mama da ina haira kan da emission torga adu sana ba je horokhi bani ai moi thai je adu dagi mu sana ba horam le de ai moi thai se kari no hai do khanga kan da adu dai ai atopa marsena che ai atopa da khut thingjalu dana ai ajigi moi thai da ai dum 2006 dagi na haji ba jai lep da bi da adum sana jare hai jai yam nungai je ta jabda adu Koigi Vidya Chandra ram la che ko Vidya Chandra koigi layman amana icham cham mi amana yeng pumatam da dia koini habdi tongan ba combat bet sports me amse habdi ngasai kana todon na sapan biri ko karate gumba da kickboxing gumba koi iman man bugum boy sum u ha tare ko ado koina ji player ani je lay biri ngai sa koina khangjani ko se koigi puning wa khala oi ja ho ga tare ko koigi mute high sik karino karamba masana no kadai di horki na salo no tapi Jadi Muay Thai si Thailand dagi horpa masana amani. Ada Muay Thai asopa Muay Thai si ungli ko kulai ni pana sana. Kin ani lay re, kuning ani lay re,
khuru ani lere khong ani lere haiba masana asina punjala moi thai semani ado boxing di only khut ani katani ado taekwondo khong ani katani ade karate hare khut khong ani katani ado ina moi thai jina mu king of the martial art kan haine ma ni king of the martial art ko adi mayam di mana hele ne ba ade khurai ni panam sara pa yo moi thai ꯍꯥꯏꯕꯗꯤ ꯈꯨꯅꯤꯡꯒ ꯂꯣꯏꯅꯃꯛ ꯊꯤꯟꯕ ꯌꯥꯔꯛꯀꯗꯣꯏꯅꯦꯕ ꯃꯁꯤ ꯃꯁꯥꯟꯅꯁꯦ ꯊꯥꯏꯂꯦꯟ ꯍꯥꯏꯕ ꯂꯝꯁꯤꯗꯒꯤ ꯍꯧꯔꯛꯄ ꯃꯁꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯗꯤ king of the martial art ꯍꯥꯏꯕꯀꯣ ꯌꯥꯝꯅꯁꯨ ꯐꯖꯩꯀꯣ ꯑꯗꯩ ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯩꯅ ꯊꯦꯡꯅꯈꯤ ꯉꯁꯥꯏꯁꯦ ꯈꯨꯠꯂꯥꯏ ꯅꯤꯄꯥꯟꯅ ꯍꯥꯏꯈꯤꯕꯗꯣ the art of the eight limbs ꯍꯥꯏ ꯑꯩꯉꯣꯟꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯤꯊꯥꯏꯒꯤ ꯃꯇꯥꯡꯗ ꯈꯔ ꯌꯦꯡꯉꯨꯕ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯕꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝꯅ ꯐꯖꯕ ꯑꯃ ꯑꯣꯏꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯣꯟꯗꯣꯟꯕ ꯃꯊꯪꯗ ꯑꯃꯨꯛ ꯇꯣꯟꯗꯣꯟꯕ ꯂꯥꯛꯆꯒꯦꯀꯣ ꯇꯣꯟꯗꯣꯟꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥꯟꯅ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯈ꯭ꯔꯦꯀꯣ ꯀꯤꯛ ꯕꯣꯛꯁꯤꯡ ꯍꯥꯏꯔꯣ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯥꯟꯅ ꯃꯌꯥꯝ ꯂꯩ ꯁꯤ ꯃꯌꯥꯝꯁꯦ ꯈꯟꯗꯉꯩ ꯑꯩꯈꯣꯏꯒꯤ ꯃꯤꯊꯥꯏꯁꯦ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯥꯝꯖꯅ ꯈꯟꯈꯤꯕꯁꯦ ꯁꯤ ꯀꯔꯤ ꯃꯔꯝꯒꯤ Muay Thai da aina yamna pamjana khangrise kaino haganda Muay Thai ji akhoi sum aina yengakpa matamda akhoi Muay Thai ji yam nupa thokpa masana ne ba haibadi khuru yamna su dum habikhre adakin ani laire adi khuru khuning adu kick mayam laibje haibadi akhoina sanaba matamda akhoina sananingba mongda sanaba yaiba adagi mina sumaina haibetang non tharak ta ga su khoi uppercut thinba adagi hook thinba kawba khoba akhoi sumbuje akhoi adugi hoi formula budi lai ko formula lai de ma magi step lei jari ni adai साइडी केनो बॉक्सिंग सानारगा जो मोगी तोंगानबा केनो लेजरिनी फॉर्म लेजरिनी अददा फॉर्म दो अखोइनो मु केना अखोइनो मु हेलकपिने बाइदि खोंग जुम कावबा यारे किन जु थिनबा यारे खुनिंग न जु थाबा यारे अदगी एल्बो न सु हक्चन मखचन मा लो यारकुनिना अदि सी पोसे काइदि नुपा थोगो मसाना ने खलगा इना पामना लौजगिन हाइदा ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤꯁꯨ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯃꯣꯏ ꯊꯥꯏꯁꯦ ꯆꯨꯁ ꯇꯧꯈꯤꯕꯒꯤꯁꯦ ꯍꯥꯏꯕꯤꯌꯨ ꯃꯥꯅꯦ ꯃꯣꯏ ꯊꯥꯏꯁꯦ ꯑꯩꯅ ꯆꯨꯁ ꯇꯧꯔꯤꯁꯦ ꯍꯥꯏꯗꯤ ꯁꯤ ꯃꯥꯁꯦ ꯅꯨꯄꯥ ꯊꯣꯛꯄ ꯃꯁꯥꯟꯅ ꯇꯣꯡꯅꯣꯡꯅꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯅꯨꯄꯥ ꯊꯣꯛꯄ ꯑꯩꯗꯤ ꯑꯇꯣꯞꯄ ꯃꯁꯥꯟꯅꯁꯦ ꯍꯥꯟꯅ ꯁꯥꯟꯅꯅꯤꯡꯉꯁꯨ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯅꯤꯡꯕ ꯑꯣꯏꯗꯦꯕ ꯑꯗꯩ ꯃꯇꯝꯗꯨꯗ ꯑꯩꯅ ꯁꯥꯟꯅꯕꯗ ꯊꯥꯏ ꯀꯤꯛ ꯕꯣꯛꯁꯔꯅ ꯁꯦꯃꯥꯡ ꯊꯣꯛꯅ ꯇꯣꯅꯤꯖꯥꯒꯤ ꯁꯦꯃꯥꯡ ꯊꯣꯛꯅ ꯑꯣꯡꯕ ꯑꯗꯨ ꯊꯣꯛꯈꯤꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯅ ꯎꯈꯤꯕ ꯃꯁꯤꯒꯤ ꯈꯨꯁꯥꯟꯅꯁꯦ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯥꯝ ꯄꯥꯝꯈꯤꯕꯅꯤ ꯈꯨꯐꯨꯟꯅꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯔꯦꯛ ꯀꯥꯎꯕꯗ ꯌꯥꯝ ꯅꯥꯗꯧ ꯃꯥꯟꯕ ꯃꯤꯉꯣꯟꯗ ꯐꯥꯏꯀꯟꯗ ꯀꯥꯎꯕꯗ ꯌꯥꯝ ꯅꯥꯗꯧ ꯃꯥꯟꯕ ꯑꯗꯩ ꯑꯦꯜꯕꯣꯅꯒ ꯊꯥꯕꯗ ꯂꯥꯏꯕꯛꯀ ꯀꯥꯏꯕꯗꯣ ꯑꯩꯅ ꯁꯤ ꯃꯁꯥꯟꯅꯁꯦ ꯈꯔ ꯄꯥꯝꯕ ꯍꯥꯏꯗꯤ ꯈꯔ ꯐꯨꯗꯠꯍꯟꯅꯤꯡꯉꯦꯕ ꯐꯨꯅꯅꯤꯡꯉꯦꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯈꯔ ꯁꯥꯊꯤꯅ ꯐꯨꯅꯅꯤꯡꯕ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯆꯣꯏꯁ ꯇꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯇꯣꯟꯗꯣꯟꯕꯗ ꯑꯃꯨꯛ ꯂꯥꯛꯆꯩꯀꯣ ꯇꯣꯟꯗꯣꯟꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯃ꯭ꯌꯨꯊꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗꯒ ꯁꯨꯝ ꯎꯕ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯩ ꯌꯨꯇ꯭ꯌꯨꯕꯇꯒ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯊꯥꯏꯒꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯃꯑꯣꯡ ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯌꯔꯁꯤꯡꯁꯤꯅ ꯑꯣꯔ ꯐꯥꯏꯇꯔꯁꯤꯅ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯄ ꯃꯇꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯃꯁꯥꯒꯤ ꯄꯥꯔꯠꯁꯤꯡꯗ ꯍꯥꯏꯔ ꯄꯥꯝꯕꯣꯝꯗꯕꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯄꯥꯝꯕꯣꯝ ꯑꯅꯤꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯌꯦꯠꯄꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯇꯩ ꯃꯁꯥꯟꯅꯗꯤ ꯁꯨꯡ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯎꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯤꯅ ꯀꯔꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯂꯩꯔꯤꯅꯣ ꯃ꯭ꯌꯨꯊꯥꯏꯁꯤꯗ ꯑꯗꯨꯁꯨ ꯇꯥꯛꯄꯤꯔꯝꯃꯨ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯀꯣꯛꯇ ꯍꯥꯞꯄꯤꯕ ꯃꯣꯡꯀꯣꯟꯁꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯔꯦꯡ ꯂꯩꯌꯦꯕ ꯔꯦꯡ ꯂꯩ ꯍꯥꯏꯕꯗꯤ ꯎꯞꯅꯤꯡꯉꯦꯅ ꯍꯦꯛꯇ ꯄꯪꯎꯞꯇ ꯎꯞꯄ ꯌꯥꯕ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ 1ꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯃꯊꯪ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯂꯩꯕꯁꯦ ꯑꯩꯈꯣꯏ 19 ꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯃꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯃꯥꯒꯤ ꯃꯁꯥꯗꯨꯒ ꯆꯥꯟꯅꯕ ꯎꯞꯆꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯀꯨꯟꯗꯣꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯇꯥꯏꯀꯨꯟꯗꯣꯗꯁꯨ ꯂꯩꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯅꯧꯕꯗꯅ ꯃꯣꯏꯒꯤ ꯀꯩꯅꯣꯒ ꯄꯨꯜꯂꯤꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯏꯠ ꯕꯦꯜ ꯑꯗꯒꯤ ꯔꯦꯗ ꯕꯦꯜ ꯀꯥꯏꯅ ꯑꯗꯒꯤ ꯕ꯭ꯂꯦꯛ ꯕꯦꯜ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯍꯥꯏꯐꯦꯠꯅꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯡꯀꯣꯟꯗ ꯑꯃꯨꯛ ꯂꯧꯔꯛꯄ ꯃꯣꯡꯀꯣꯟꯗ ꯂꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯋꯥꯏꯠ ꯄꯨꯟ ꯇꯥꯔꯒꯗꯤ ꯃꯥꯁꯦ ꯑꯅꯧꯕꯅꯤ ꯈꯪꯗꯣꯏꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯜꯂꯛꯏꯁꯦ ꯁꯤꯅꯦ ꯈꯟꯗ ꯑꯗꯨꯒ ꯁꯤ ꯄꯨꯜꯂꯤꯁꯤꯅ ꯑꯃꯨꯛ ꯄꯨꯟꯗꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯗꯨ ꯀꯩꯅꯣꯁꯨ ꯑꯣꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯃꯣꯏꯊꯥꯏꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯀꯜꯆꯔ ꯑꯃ ꯑꯣꯏꯅ ꯃꯣꯏꯊꯥꯏꯒꯤ ꯑꯗꯣ ꯀꯩꯅꯣꯗ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯗ ꯑꯃꯨꯛ ꯂꯥꯛꯆꯔꯦꯀꯣ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯇꯣꯟꯗꯣꯟꯕꯁꯨ ꯂꯩꯕꯤꯔꯤꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯔꯦꯡ ꯇꯣꯟꯗꯣꯟꯕꯅ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯔꯦꯡꯁꯨ ꯈꯥꯏꯗꯣꯛꯑꯦꯅ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯒ ꯇꯣꯟꯗꯣꯟꯕꯒꯤ ꯕꯥꯏꯗꯁꯦ ꯈꯤꯇꯪ ꯌꯦꯡꯖꯕ ꯃꯇꯝꯗ ꯄ꯭ꯔꯣ ꯐꯥꯏꯇꯔ ꯍꯥꯏꯕ ꯑꯃꯈꯛꯁꯨ ꯄꯟꯕꯤꯔꯛꯑꯦꯕꯀꯣ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯃꯣꯡꯒꯣꯜꯁꯦ ꯀꯔꯤ ꯃꯆꯨ ꯑꯣꯏꯅ ꯐꯥꯗꯣꯏꯅꯣ ꯇꯣꯟꯗꯣꯟꯕꯒꯤꯅ ꯀꯔꯤ ꯃꯆꯨ ꯑꯣꯏꯅ ꯐꯥꯗꯣꯏꯅꯣ ꯑꯩꯒꯤ ꯑꯣꯏꯅꯒꯗꯤ ꯀꯩꯅꯣ ꯔꯦꯗ ꯑꯦꯟ ꯌꯦꯜꯂꯣ ꯐꯥꯒꯗꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯀꯩꯅꯣꯁꯤꯅ 12 ꯈꯥꯟ ꯑꯣꯏꯕ ꯑꯁꯤꯒꯤ ꯑꯗꯨꯒꯤ 12ꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯡꯒꯣꯜꯗꯁꯨ ꯃꯥꯒꯤ ꯀꯂꯔ ꯈꯥꯏꯗꯣꯛꯄꯅꯤꯅ ꯍꯥꯏꯗꯤ ꯌꯦꯜꯂꯣꯒ ꯔꯦꯗꯀ ꯑꯗꯨꯃꯥꯏꯅ ꯐꯥꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯁꯨ 12 ꯈꯥꯟꯅ ꯄꯥꯁ ꯇꯧꯔꯛꯑꯦ 12 ꯈꯥꯟ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦ ꯊꯥꯏꯂꯦꯟ ꯒꯣꯚꯔꯟꯃꯦꯟꯠꯅ
exam tawra matunda khan pass tawani aisu yellow and red oidune aisu bani se mana exam thamina amne adura ibani mak success ore pass tawre ibani adugi damakta sa amahana congratulations haisage ko 12 khan Manipur da hitare 12 khan ani leibani Manipur natra yam nungaise ado wari se makha tarak poina ai amuk keno da Videchandra dong lak che ko Videchandra akhoi ngasi faw da hitare akhoi khongkut pai na takpi rakhiba me thai se khongkut pai na takpi rakhiba oza guru leibra leiragadi mingkra pandu lei haijage ai je hek 2000 aina 6 day sana hokone 6 day sana hokose da anam da akhoi gi oza bai het se oza thoi ba loktung je magi makha da sana raga leiraba malom dagi ningtamba the Suras, the Prince, Muay Mamjana, Hammer Tapi, Chenier, and Hoy. The next Kala, Matunda, Hojet, Sanabun, the Science, the gay, was that Tomo Mahada, and Hazipova, Sanari. Ahamada, I was at the Santa Sec, I was at the Kurai, Churun like at the Guinea, Mase, 13 Sen game, 1998, the Cotoban Hokuzi. I see the medalist, Law Wazani. Mahake Zigre na 15 khani abdi tonon baga Videchandra 12 oiba abda 15 oiba ai India yo na Muay Thai da 13 Asian game da ham da medalist lo ba wala ko yo ja sin ai yo ja thoi ba na smen da sak tak se mahana jo se pu still zipu khoi 2006 ta gi ta pi ra khudana mai makha da zipu khoi nam sana jare leng da na oja yi hona zaman oja na ta pi ko mai anjuna khoi ngasi si level de yo ngam jare si aja ne yam nungaise habatare macha afaba ma poku matam da habatare mama pasi yawn chi khat dawna hitare ko gi Videchandra madi tondon ko gi tondon ba anina hitare ko oza se bo hitare singkat piram ge tong tem thagat chei tondon bagi so khoi oza guru le biram ge dawa male khoi ka kiting introduce to you keno aigi je adum chamane yama ga se oza guru adum de schooling de gi horaga sana khana de gi horaga adagi koi adum lekai am de gi oi bini adum imana bu adum pula amni na adum chamana na di thore ada ai se aina 2006 de gi sana ba horok pusi da khagi oza thoiba loitungmam akhoi di grand master oina laibini ko ado grand master oina laibi ja haidi magi makhada haidi akhoi gi ju senior ma thak da khal laibini ko adum malom baza da ai nga sai haijagi do malom baza da sanabadagi mai to ga haja khoi da Thomas adagi da Suraj adagi da Premjit adagi je Bidani adagi khoi sumoi ma am sai sana khoi gi di senior oina moina takpi da mi ba je haure aduga khoina amu matam khara la kan da khoi GPU men college da khoi je sana ba je aduda khoi honge adu hong po kan da adagi khoina amu aduda di khoi oja thoi bana nungti gi adum laptop bida khoi oja thoi bana khoi je class lobi ra khoi GPU men college sana ba timing se yamna nungsi ba wari ma khak lai si mate am di pa jaram ge akhoina matam du da akhoina sana ba ho khoi si da GPU men college ho bu si da khoi tha ge mali fi si lu fa yang khai khatane asi bo bi ba ngam da khoi je yawana hona rakhi yawana hona po ga da adagi Facebook bi ba ngam da ni na khoi je da chu phajana di cha ba phangi dare ada oja thoi ba jina akhoi nungsi bi da na akhoi kunthra ni phu sana bi da kamai to ge da gana adum nungti gi oja thoi ba gi pocket ta gi putho khoi je dum da pizza gi ne ado si pizza khan da adagi akhoi je phajana masa da na manau da na karai da soi khida ge karai da la keno to gi ge lambi je achum lambi da sana ba na ngasi ba ba khoi oja thoi na khoi ngasi ba sena bi ya si sena khoi bu sena bi ba gi da makta oja musu kai khum na bu zari yamna experience yamna nungaise habatare ko tazo matam da habatare oja afaba magi habadi product na ngasi su habatare ani mak na habatare Manipur gi major program be se oja thoi bi so chuma contribution ma khak su yori bane masigi tanja observe ga impact tv na oja thoi bu thank you so much haizage wari se makha tar koina ai keno da Videchandra dong lak chege Videchandra koi sana khona ba khuding mak se koi diet siam na maru oi na hainai ko sigi matang se koina khangjaning se Muay Thai you this specific diet labra kari supplement cha ga ha se su khangjaning that's a Muay Thai yo na keno din lai jadra ju mayam na kaman na sai se anum protein nungum thako dik su phai ba ana jikan di sumal lo toin tawna hoin thana hawr ko di matam di protein thakte adi thako di ko idre jikan de poi sangom yerum thana de nom la poi sangom yerum de piluk
ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯦꯞꯇꯕꯤ ꯆꯥꯔ ꯂꯩꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯑꯗꯩ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕꯁꯦ ꯊꯣꯛꯑꯕꯅꯤꯅꯀꯣ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯁꯤꯖꯤꯟꯅꯅꯤꯡꯉꯦ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯍꯛꯆꯥꯡꯗꯣ ꯗꯥꯏꯠꯇꯁꯨ ꯂꯩꯕ ꯄꯥꯡꯒꯟ ꯀꯟꯕꯁꯦ ꯗꯥꯏꯠ ꯆꯥꯗ꯭ꯔꯗꯤ ꯄꯥꯡꯒꯟ ꯀꯟ ꯄꯣꯠꯇꯦ ꯂꯝꯄꯥꯛ ꯄꯥꯅꯔꯛꯄꯗ ꯁꯣꯟꯊꯔꯛꯀꯗꯣꯏꯅꯦꯕ ꯃꯤꯅ ꯗꯥꯏꯠ ꯆꯥꯔ ꯍꯥꯗꯅ ꯑꯩꯈꯣꯏꯅ ꯆꯥꯗꯅ ꯆꯠꯂꯒ ꯍꯦꯛꯇ ꯏꯁꯥꯒꯤ ꯏꯅꯔꯖꯤꯅ ꯐꯨꯟꯍꯟꯗꯦ ꯑꯗꯨ ꯌꯥꯄꯣꯠꯇꯦꯕ ꯍꯥꯏꯗꯤ ꯗꯥꯏꯠꯇꯣ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯤꯅ ꯑꯗꯨꯝ ꯈꯨꯗꯨꯝ ꯆꯠꯂꯛꯀꯅꯦꯕ ꯂꯥꯁ ꯔꯥꯎꯟꯒꯨꯝꯕ ꯀꯩꯒꯨꯝꯕꯗ ꯏꯅꯔꯖꯤꯗꯣ ꯃꯣꯏ ꯍꯦꯜꯂꯛꯄꯅꯤꯅ ꯑꯗꯨꯅ ꯗꯥꯏꯠꯁꯦ ꯌꯥꯔꯤꯉꯩꯗꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯇꯤꯟꯒꯨꯝꯕ ꯏꯅꯔꯖꯤ ꯗ꯭ꯔꯤꯡꯒꯨꯝꯕꯁꯦ ꯈꯔ ꯊꯛꯄꯤꯕ ꯗꯥꯏꯠ ꯆꯥꯕ ꯃꯇꯝꯗ ꯄꯨꯡꯆꯥ ꯆꯥꯅꯤꯡꯉꯦ ꯆꯥꯗꯕ ꯌꯦꯡꯉꯒ ꯃꯌꯥꯝꯅ ꯆꯥꯅꯔꯤ ꯀꯃꯥꯏꯅ ꯕꯣꯗꯤ ꯕꯤꯜꯗꯔꯅ ꯁꯤ ꯆꯥꯗꯕ ꯑꯗꯩ ꯃꯥꯔꯁꯦꯜ ꯑꯥꯔꯠꯅ ꯁꯤ ꯆꯥꯗꯕ ꯁꯨꯝꯕꯗꯣ ꯌꯦꯡꯉꯒ ꯆꯥꯍꯟꯅꯤꯡꯉꯤ ꯐꯖꯅ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯁꯤ ꯍꯥꯏꯖꯒꯦ ꯗꯥꯏꯠꯀꯤ ꯃꯇꯥꯡꯁꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯩ ꯇꯣꯟꯗꯣꯟꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯣꯟꯗꯣꯟꯕ ꯉꯁꯤ ꯐꯥꯎꯕꯒꯤ ꯇꯣꯟꯗꯣꯟꯕꯅ ꯐꯪꯕꯤꯔꯛꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯆꯤꯞꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯈꯨꯠ ꯊꯦꯛꯄꯗ ꯋꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯇꯥꯔꯦ ꯃꯦꯟ ꯑꯣꯏꯕ ꯇꯣꯟꯗꯣꯟꯕꯅ ꯌꯥꯝ ꯄ꯭ꯔꯥꯎꯠ ꯑꯣꯏꯈꯤꯕ ꯑꯦꯆꯤꯞꯃꯦꯟ ꯈꯔꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯈꯔ ꯄꯟꯕꯤꯌꯨ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯩ 2006ꯗꯒꯤ ꯁꯥꯟꯅꯕ ꯍꯧꯖꯔꯒ ꯑꯩ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯇꯤ ꯊꯣꯛꯏ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯣꯛꯄꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩ ꯕ꯭ꯔꯣꯟꯖ ꯐꯪꯉꯤ ꯁꯤꯜꯚꯔ ꯑꯗꯨ ꯑꯗꯥ ꯑꯝꯇ ꯐꯪꯍꯧꯗ꯭ರೆ ꯑꯩꯗꯤ ꯇꯧꯕꯅꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯅꯧꯅ ꯑꯩꯅ ꯍꯞꯇꯥ ꯑꯃ ꯐꯥꯔꯀꯥꯟꯗ ꯑꯩ ꯍꯞꯇꯥ ꯑꯃ ꯍꯦꯛ ꯐꯥꯔꯛꯄꯒ ꯑꯩ ꯇꯣꯔꯅꯥꯃꯦꯟꯁꯦ ꯆꯠꯈ꯭ꯔꯦꯕ ꯑꯗ ꯆꯠꯂꯦ ꯋꯥꯡꯖꯤꯡꯗ ꯑꯩ ꯏꯍꯥꯟ ꯍꯥꯟꯕ ꯇꯣꯔꯅꯥꯃꯦꯟꯁꯦ ꯋꯥꯡꯖꯤꯡꯗ ꯆꯠꯂꯦ ꯋꯥꯡꯖꯤꯡꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯗꯨ ꯃꯇꯝꯗꯨꯗꯗꯤ ꯍꯞꯇꯥ ꯑꯃꯗ ꯁꯥꯟꯅꯕꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯩꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨ ꯆꯠꯄꯅꯤꯅ ꯑꯩ ꯑꯗꯨ ꯀꯩꯁꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯑꯗꯨꯝ ꯍꯣꯠꯅꯈꯤ 2007ꯗ ꯑꯩ ꯀꯜꯀꯇꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯂꯤ ꯅꯦꯁꯅꯦꯜ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯗꯁꯨ ꯑꯩ ꯑꯃꯨꯛꯀꯁꯨ ꯕ꯭ꯔꯣꯟꯖ ꯂꯧꯔꯛꯑꯦ ꯕ꯭ꯔꯣꯟꯖ ꯂꯧꯔꯀꯥꯟꯗ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯣꯠꯅꯅꯤꯡꯕ ꯑꯃ ꯄꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯒ ꯁꯥꯟꯅꯕ ꯅꯨꯄꯥꯁꯦ ꯅꯥꯒꯥꯂꯦꯟ ꯃꯆꯥ ꯇꯥꯕ ꯀꯥꯟꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯅꯦꯛꯁ ꯇꯥꯏꯝ ꯅꯪ ꯑꯩꯒ ꯐꯖꯅ ꯊꯦꯡꯅꯁꯤ ꯈꯣꯠꯅꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯃꯉꯣꯟꯗ ꯑꯩ ꯔꯤꯚꯦꯟꯁ ꯅꯤꯌꯦꯕ ꯑꯗꯨ ꯃꯥꯅꯁꯨ ꯍꯥꯏ ꯑꯗꯨꯝ ꯁꯦꯝ ꯋꯦꯠ ꯑꯩꯒꯤ ꯋꯦꯠꯇ ꯃꯥ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯂꯥꯛꯏ ꯑꯩꯅ ꯁꯥꯟꯅꯈꯤꯕꯗ ꯋꯦꯠꯁꯦ ꯁꯥꯟꯅꯩ 42-45 ꯑꯩ ꯁꯤꯗꯒꯤ ꯑꯩ ꯁꯥꯟꯅꯈꯤ ꯅꯦꯁꯅꯦꯜꯗꯗꯤ ꯑꯗ ꯑꯩꯒꯤ ꯋꯦꯠꯇꯤ 38 ꯂꯩ ꯑꯗꯨꯕꯨ ꯑꯩ ꯀꯥꯈꯠꯂꯒ ꯁꯥꯟꯅꯔꯨꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯃꯅꯤꯄꯨꯔ ꯃꯆꯥ ꯋꯦꯠ ꯂꯣꯟ ꯁꯥꯟꯅꯔꯛꯄꯅꯤꯅ ꯑꯗ ꯑꯩ ꯑꯗꯨꯝ ꯀꯥꯈꯠꯂꯒ ꯑꯗꯨꯝ ꯁꯥꯟꯅꯖꯔꯒꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯈꯤꯕꯅꯦꯕ ꯑꯗꯨꯝ ꯀꯥꯟꯗ ꯑꯩ ꯅꯥꯒꯥꯂꯦꯟ ꯃꯆꯥꯁꯤꯒ ꯇꯥꯈꯤꯕꯅꯦꯕ ꯑꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯗ ꯃꯥꯁꯨ ꯁꯦꯝ ꯋꯦꯠꯇ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯁꯦꯝ ꯋꯦꯠꯇ ꯑꯗꯨꯝ ꯆꯠꯂꯦ 42-45 ꯑꯗꯨꯝ ꯆꯠꯂꯦ ꯃꯥꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨ ꯀꯥꯟꯗ ꯑꯩꯅ ꯃꯥꯁꯤ ꯐꯨꯈꯤ ꯑꯗ ꯑꯩꯅ ꯔꯤꯚꯦꯟꯁ ꯂꯧꯕꯒꯤ ꯏꯁꯥꯗ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯄꯣꯛꯈꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯅꯟ ꯁ꯭ꯇꯣꯞ 2013 ꯐꯥꯎꯁꯦ ꯑꯩꯈꯣই ꯇꯣꯔꯅꯥꯃꯦꯟꯁꯦ ꯂꯦꯞꯇꯅ ꯅꯦꯁꯅꯦꯜ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦꯀꯣ ꯑꯗꯣ ꯆꯠꯄꯗꯣ ꯑꯩ ꯈꯤꯇꯪ ꯈꯔꯗꯤ ꯀꯨꯏꯔꯕꯅꯤ ꯅꯤꯡꯁꯤꯡꯕꯗꯤ ꯈꯤꯇꯪ ꯋꯥꯠꯈ꯭ꯔꯦ ꯑꯗꯣ 2013 ꯐꯥꯎ ꯆꯠꯂꯛꯄꯁꯤꯗ ꯂꯦꯞꯇꯔꯦ ꯑꯗꯨꯝ ꯑꯗꯨꯐꯥꯎꯗꯤ ꯑꯩ ꯒꯣꯜ ꯂꯧꯔꯒ ꯑꯗꯨꯝ ꯂꯥꯛꯑꯦ 14 ꯂꯦꯞꯄꯦ ꯑꯗꯨꯒ 15ꯗ ꯑꯩꯁꯦ ꯕꯦꯡꯀꯣꯛꯀꯤ ꯁꯦꯂꯦꯛꯁꯟ ꯐꯪꯉꯤ ꯑꯩ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯦꯡꯀꯣꯛ ꯁꯦꯂꯦꯛꯁꯟ ꯐꯪꯕꯁꯤꯗ ꯑꯗꯨꯗ ꯃꯃꯥꯡꯗꯁꯨ ꯐꯪꯈ꯭ꯔꯦ ꯑꯩꯅ ꯑꯍꯥꯟꯕ ꯆꯠꯄꯗꯤ 2015ꯗ ꯑꯣꯏꯗꯣꯏꯅꯦꯕ ꯑꯍꯥꯟꯕ ꯃꯃꯥꯡꯗꯁꯨ ꯑꯩ 2 times 3 times ꯐꯪꯈ꯭ರೆ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯣꯏ ꯊꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯏꯁꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯆꯔꯒ ꯆꯠꯄ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯅꯕ ꯈꯣꯠꯄꯤꯅꯕ ꯃꯇꯝꯗꯨꯗ ꯈꯔ ꯋꯥꯠꯄ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯅꯕ ꯂꯩꯇꯕꯗꯒꯤ ꯑꯩꯁꯦ ꯁꯨꯝ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯂꯩꯕꯅ ꯑꯩꯁꯦ ꯆꯠꯇ꯭ꯔꯦ ꯑꯗꯨꯒ 2015ꯗꯗꯤ ꯑꯩ ꯑꯣꯖꯥ ꯊꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯩꯒꯤ ꯑꯣꯖꯥ ꯄꯁꯥꯟꯖꯤꯠ ꯑꯗꯨꯝ ꯃꯕꯥꯅꯤꯅ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯒ ꯑꯩꯅ ꯏꯁꯥ ꯈꯔ ꯄꯨꯊꯣꯛꯄꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯆꯠꯂꯦ ꯑꯣꯖꯥꯁꯤꯡꯅꯁꯨ ꯑꯩꯕు ꯅꯨꯡꯁꯤꯕꯤꯕꯒꯤ ꯄꯩꯁꯥ ꯄꯨꯊꯣꯛꯄꯤꯕꯅꯤ ꯑꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯒꯥꯏꯗ ꯇꯧꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧꯔꯀꯥꯟꯗ ꯑꯣꯖꯥꯁꯤꯡꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯩꯁꯦ ꯑꯗꯨꯗꯩꯗ ꯑꯩ ꯒꯣꯜ ꯂꯧꯖꯔꯛꯑꯦ ꯑꯩ ꯑꯍꯥꯟꯕ ꯕꯦꯡꯀꯣꯛ ꯆꯠꯄꯁꯤꯗ ꯑꯗꯒꯤ ꯑꯩꯅ ꯁꯥꯟꯅꯈꯤꯁꯦ ꯑꯍꯥꯟꯕꯗ ꯃꯦꯛꯁꯤꯀꯣꯒ ꯁꯥꯟꯅꯩ ꯃꯦꯛꯁꯤꯀꯣꯒ ꯁꯥꯟꯅꯕꯗ ꯑꯍꯥꯟꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯔꯤꯡ ꯀꯥꯕꯅ ꯈꯤꯇꯪ ꯊꯥꯀꯠꯄꯗꯤ ꯂꯩ ꯑꯗꯨꯒ ꯐꯥꯏꯅꯦꯜꯗꯗꯤ ꯑꯩ ꯁꯥꯟꯅꯈ꯭ꯔꯦ ꯐ꯭ꯔꯥꯟꯁꯀ ꯁꯥꯟꯅꯕꯗ ꯑꯩꯅ 60 ꯁꯦꯀꯦꯟꯗ ꯑꯩꯅ ꯅꯣꯛ ꯊꯥꯕꯅꯦ ꯃꯥꯁꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯃꯦꯛꯁꯤꯀꯣꯒ ꯁꯥꯟꯅꯕꯗ ꯑꯩꯉꯣꯟꯗ ꯄꯥꯈꯠꯄ ꯊꯥꯒꯠꯄꯗ ꯂꯩꯈꯤꯗ꯭ꯔꯦꯕ ꯆꯞ ꯃꯥꯟꯅꯩ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕꯁꯦ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯈꯜꯗ ꯈꯟꯈ꯭ꯔꯕꯅꯤꯅ ꯑꯗꯨꯗ ꯑꯩꯅ ꯐ꯭ꯔꯥꯟꯁ ꯃꯆꯥꯁꯦ 60 ꯁꯦꯀꯦꯟꯗ ꯑꯩꯅ ꯅꯣꯛ ꯊꯥꯕꯅꯦ ꯑꯗꯨꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ 2016ꯗ ꯂꯦꯞꯄꯦ 2017ꯗꯒꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯐ꯭ꯔꯦꯡꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ MMA ꯇꯧꯔ ꯂꯩꯌꯦ ꯑꯗꯒꯤ MMA ꯑꯃꯨꯛ ꯀꯅꯥꯅ ꯄꯨꯁꯟꯕꯤꯕꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯃꯇꯝ ꯈꯔ ꯁꯥꯟꯅꯕ ꯂꯦꯞꯄꯨꯔꯦꯀꯣ 2013ꯗꯒꯤꯅ ꯑꯗꯨꯝ ꯂꯦꯞꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯊꯥꯏꯁꯦ ꯍꯥꯏꯗꯤ ꯁꯥꯟꯅꯐꯝꯁꯦ ꯈꯤꯇꯪ ꯈꯨꯗꯣꯡꯆꯥꯗꯕ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ 2013ꯗꯒꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯈꯣꯏ 2014ꯗꯒꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯂꯦꯞꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ GP ꯋꯨꯃꯦꯟ ꯀꯣꯂꯦꯖꯇ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯒꯨꯝꯕ ꯀꯩꯒꯨꯝꯕ ꯊꯝꯃꯛꯅꯕꯒꯤ ꯃꯣꯏ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯍꯥꯏꯗꯤ ꯃꯣꯏ ꯅꯨꯄꯤ ꯍꯣꯁꯇꯦꯜ ꯊꯝꯃꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯥꯟꯅꯁꯟꯕꯗꯣ ꯑꯗꯨ ꯄꯣꯠꯇꯣ
ꯃꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯌꯥꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯥꯟꯅꯕ ꯂꯦꯞꯄꯗ ꯇꯥꯈꯤ ꯑꯗꯣ ꯁꯥꯟꯅꯕꯗ ꯂꯦꯞꯄꯗ ꯇꯥꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯦꯞꯄꯛꯄꯗꯒꯤ ꯑꯣꯖꯥ ꯊꯣꯏꯕꯁꯤꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯕꯒꯤ ꯁꯥꯟꯅꯐꯝꯁꯨ ꯀꯣꯏꯊꯤ ꯊꯤꯕꯤꯔꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯂꯝꯕꯤꯗꯣ ꯆꯨꯝꯅ ꯂꯥꯛꯆꯔꯝꯃꯒ ꯈꯣꯏꯗꯣꯛꯈꯤꯗꯔꯥ ꯍꯥꯏꯕꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤꯔꯣꯝꯗ ꯆꯠꯈꯤꯗꯔꯥ ꯅꯤꯁꯥ ꯄꯁꯥ ꯆꯥꯈꯤꯗꯔꯥ ꯍꯥꯏꯅ ꯄꯥꯈꯠꯇꯅ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯁꯦ ꯑꯣꯖꯥ ꯊꯣꯏꯕꯅ ꯊꯤꯕꯤꯔꯒ ꯑꯩꯈꯣꯏꯁꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏ ꯁꯥ ꯐ꯭ꯔꯦꯡ ꯀꯣꯡꯕ ꯅꯟꯗꯕꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯣ ꯃꯥꯅ MMA ꯁꯦ ꯑꯗ ꯁꯥꯟꯅꯕ ꯀꯥꯟꯗ MMA ꯁꯦ ꯁꯥꯟꯅꯔꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨ ꯆꯪꯉꯦ ꯑꯗꯨꯗ ꯑꯩꯁꯦ ꯆꯪꯉꯀꯥꯟꯗ 2017ꯗꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯑꯦ ꯑꯗꯨꯗ MMA ꯁꯦ ꯑꯗꯒꯤ ꯑꯩ MMA ꯗꯁꯨ ꯑꯩ ꯇꯥꯏꯇꯜ ꯕꯦꯜ 3ꯗꯤ ꯂꯧꯖꯔꯤ ꯑꯗꯨꯗꯒꯤ ꯁꯥꯟꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯊꯥꯏꯁꯦ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈoi ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯗꯤ MMA ꯒ ꯃꯣꯏ ꯊꯥꯏꯒꯁꯦ ꯑꯩꯈꯣꯏ MMA ꯗ ꯑꯩꯈꯣꯏ ꯌꯥꯝ ꯄꯥꯝꯗꯕꯒꯤ ꯋꯥꯕꯨꯗꯤ ꯅꯠꯆꯗꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯃꯣꯏ ꯊꯥꯏꯗ ꯑꯣꯏꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯖꯕꯅꯤꯅ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯃꯣꯏ ꯊꯥꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯥꯏ ꯑꯣꯟꯁꯤꯜꯂꯦ ꯃꯥꯏ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯤꯂꯣꯡꯗ 2019ꯗ ꯑꯩꯈꯣꯏꯁꯦ ꯆꯠꯂꯤ ꯑꯗꯨꯝ ꯀꯥꯟꯗ ꯑꯩꯁꯦ ꯃꯣꯏ ꯊꯥꯏꯒꯤ ꯀꯩꯅꯣ ꯂꯧꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣ ꯐꯥꯏꯠ ꯇꯥꯏꯇꯜ ꯕꯦꯜꯁꯦ ꯑꯩ ꯂꯧꯕ ꯍꯧꯖꯔꯛꯏ ꯑꯗꯒꯤ ꯑꯃꯨꯛ ꯃꯊꯪ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯀꯩꯅꯣꯗ 2019ꯗꯒꯤ ꯑꯩꯁꯦ ꯃꯣꯏ ꯊꯥꯏ ꯄ꯭ꯔꯣ ꯐꯥꯏꯠꯇ ꯑꯩ ꯇꯥꯏꯇꯜ ꯕꯦꯜ ꯂꯧꯖꯔꯛꯏ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯩ ꯀꯩꯅꯣꯗ ꯑꯃꯨꯛ ꯃꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯦ ꯃꯦꯡꯒ꯭ꯂꯣꯔꯗ ꯆꯠꯂꯀꯥꯟꯗ ꯑꯗꯨꯗꯁꯨ ꯑꯩ ꯇꯥꯏꯇꯜ ꯕꯦꯜ ꯂꯧꯖꯔꯛꯏ ꯑꯩ ꯑꯗꯨꯒ ꯑꯩ ꯍꯟꯗꯛꯀꯤ ꯀꯩꯅꯣꯒꯤ ꯗꯦꯋꯥꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯗꯅ ꯑꯩ ꯀꯩꯅꯣ ꯕꯦꯁ ꯐꯥꯏꯇꯔ ꯑꯣꯏꯅ ꯐꯪꯖꯔꯛꯈꯤ ꯕꯦꯁ ꯐꯥꯏꯇꯔꯁꯦ ꯑꯩ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯍꯦꯛ ꯁꯥꯟꯅꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩ ꯅꯤꯡꯖꯈꯤꯕ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯂꯧꯗꯕ ꯌꯥꯗꯦ ꯍꯟꯗꯛꯇ ꯐꯪꯉꯤ Congratulations once again. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯕꯤꯗ꯭ꯌꯥ ꯆꯟꯗ꯭ꯔꯒꯤꯗ ꯑꯆꯤꯚꯃꯦꯟꯅ ꯀꯔꯤ ꯐꯪꯕꯤꯈ꯭ꯔꯕ ꯑꯃꯗꯤ ꯀꯔꯤ ꯂꯝꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯦꯛꯁꯄꯣꯖꯔ ꯇꯧꯕꯤꯔꯨꯔꯕ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯔꯦ ꯑꯦꯆꯤꯞꯃꯦꯟꯁꯦ ꯑꯩꯗꯤ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯩ 2006ꯗ ꯁꯥꯟꯅ 6ꯃꯛꯇꯤ ꯇꯣꯔꯅꯥꯃꯦꯟ ꯊꯣꯛꯇꯦꯀꯣ 7ꯗꯒꯤ ꯊꯣꯛꯂꯛꯄꯗꯅ 7 to 2000 ꯍꯧꯖꯤꯛ 14 ꯂꯦꯞꯄꯦ 16 ꯂꯦꯞꯄꯦꯀꯣ ꯆꯍꯤ 3 ꯂꯦꯞꯄꯦꯀꯣ ꯑꯗꯣ 2007 to ꯍꯧꯖꯤꯛ 21 ꯐꯥꯎꯁꯤꯗ ꯑꯩꯁꯦ ꯒꯣꯜꯁꯦ 8 times 8 or 9ꯗꯤ ꯒꯣꯜꯗ ꯂꯧꯔꯦ including ꯍꯟꯗꯛꯀꯤꯁꯤꯒ ꯃꯣꯏ ꯊꯥꯏꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯕꯦꯜ ꯐꯥꯏꯠꯇ ꯕꯦꯜꯗꯗꯤ 3 times ꯂꯧꯔꯦ ꯃꯣꯏ ꯊꯥꯏꯒꯤ ꯄ꯭ꯔꯣꯒꯤꯗ ꯑꯗꯣ MMA ꯒꯤ ꯑꯣꯏꯅꯁꯨ ꯑꯩ ꯕꯦꯜꯁꯦ 3 times ꯂꯧꯔꯦ ꯑꯗꯨꯒ ꯑꯃꯗꯤ ꯕꯦꯜ ꯅꯠꯇꯦ ꯋꯤꯟꯅꯔꯗꯤ ꯋꯤꯟꯅꯔꯅꯤ MMA ꯒꯤ ꯑꯣꯏꯅ 4-0ꯅꯦ ꯑꯩ ꯂꯩꯖꯦ ꯃꯣꯏ ꯊꯥꯏꯒꯤꯗꯗꯤ ꯒꯣꯜ 9 ꯒꯣꯜ ꯑꯗꯒꯤ ꯄ꯭ꯔꯣ 3 ꯕꯦꯜꯅꯦ ꯄ꯭ꯔꯣꯒꯤ ꯑꯗꯣ ꯑꯩ ꯐꯪꯉꯛꯄꯁꯦ ꯂꯝꯁꯦ ꯂꯣꯏꯅꯃꯛꯇꯤ ꯑꯩ ꯍꯥꯏꯅꯤꯡꯖꯕ ꯊꯣꯛꯇꯔꯦ ꯑꯗꯣ ꯀꯣꯜꯀꯇꯥꯗ 2007ꯗ ꯆꯠꯂꯦ ꯑꯗꯒꯤ ꯅꯦꯁꯅꯦꯜꯗꯤ ꯑꯅꯝꯕꯅ ꯑꯩ ꯅꯤꯡꯖꯕ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯑꯩꯅ ꯃꯣꯏ ꯊꯥꯏꯗ ꯂꯣꯁ ꯑꯣꯏꯕꯁꯦ ꯑꯣꯟꯂꯤ 2 silver ꯈꯛꯇ ꯂꯧꯔꯦ 2 silverꯅꯦ ꯑꯗꯨꯒ 2 silverꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯧꯒꯦꯗ 2008ꯗ ꯑꯃ ꯑꯗꯨꯗꯒꯤ 2017ꯗ ꯑꯃ silver ꯂꯧꯒꯤ ꯀꯠ ꯇꯧꯖꯔ ꯌꯦꯡꯒꯗ꯭ꯔꯥ ꯌꯥꯅꯤꯀꯣ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯃꯣꯏ ꯊꯥꯏꯗ ꯒꯣꯜ 9-10ꯗ ꯃꯅꯨꯡꯗ silver 2 ꯌꯥꯎꯔꯦ silverꯁꯦ 2008ꯗ ꯑꯃ 2017ꯗ ꯑꯃ ꯑꯗꯣ ꯑꯩ international levelꯗꯁꯨ ꯑꯩ ꯁꯔꯨꯛ ꯌꯥꯖꯍꯧꯔꯦ ꯕꯦꯡꯀꯣꯛꯇ 2021ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯗ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯑꯩ ꯁꯔꯨꯛ ꯌꯥꯖꯍꯧꯔꯦ ꯑꯗꯣ ꯑꯩ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯁꯤꯗꯗꯤ ꯀꯩꯅꯣ ꯃꯦꯗꯜ ꯑꯃꯨꯛ ꯂꯧꯕ ꯉꯝꯖꯔꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯃꯣꯏ ꯊꯥꯏꯒꯤ ꯕꯔꯠ ꯄ꯭ꯂꯦꯁꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯆꯠꯂꯨꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗꯤ ꯌꯥꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯗꯣ ꯁꯤ ꯑꯩ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯩ ꯑꯃꯨꯛ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯊꯣꯛꯑ ꯄ꯭ꯔꯣ ꯄꯥꯏꯁꯤꯗ ꯊꯣꯛꯑꯒ ꯑꯃꯨꯛ ꯑꯩ ꯉꯝꯗꯦ ꯌꯥꯗꯦꯅ ꯇꯧꯔꯒ ꯕꯦꯜ ꯂꯧꯔꯛꯈꯤꯕ ꯑꯗꯩ ꯐꯥꯏꯠꯁꯦ ꯑꯩꯅ ꯌꯥꯝꯗꯕꯗ more than 110 ꯃꯌꯥꯝꯒꯤ ꯃꯤꯗꯤ ꯐꯨꯅꯔꯝꯗꯧ ꯃꯥꯜꯂꯦ ꯇꯣꯉꯥꯟꯕ ꯂꯝꯗꯒꯤ ꯃꯤꯁꯦ ꯁꯤꯖꯥꯡꯗ ꯐꯨꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯗ ꯑꯩ ꯄꯣꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯣ ꯏꯟꯇꯔꯅꯦꯁꯅꯦꯜꯒ ꯊꯥꯗ ꯑꯩ 3 times ꯈꯛꯇ ꯉꯥꯏꯔꯦ ꯑꯩ ꯄꯣꯔꯤꯁꯦ only 1 to 110 ꯃꯨꯛ ꯂꯩꯗꯣꯏꯅꯦ ꯑꯩ ꯕꯣꯜ ꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩ ꯑꯦꯆꯤꯞꯃꯦꯟꯁꯦ ꯁꯤꯒꯤ ꯑꯩ ꯂꯩꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯇꯣꯟꯗꯣꯟꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯣꯟꯗꯣꯟꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅ ꯍꯥꯏꯕꯤꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯈꯤꯇꯪ ꯀꯟꯐ꯭ꯌꯨꯁ ꯆꯠꯄ ꯑꯃ ꯂꯩꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟ ꯄꯜꯂꯛꯄꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯕꯗꯤ ꯀꯩꯅꯣꯁꯦ ꯃꯨay ꯊꯥꯏꯒꯤꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯦꯗꯜ ꯍꯥꯏꯕ ꯑꯃꯒ ꯕꯦꯜꯠ ꯍꯥꯏꯕ ꯑꯃꯒ ꯑꯅꯤ ꯂꯩꯈꯤꯕꯁꯦ ꯁꯤ ꯑꯅꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯪꯒꯗꯣꯏꯅꯣ ꯑꯗꯨꯁꯨ ꯇꯥꯛꯄꯤꯌꯨ ꯍꯣꯏ
ꯑꯩꯈꯣꯏꯅ ꯃꯦꯗꯜ ꯂꯣꯝꯗ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏ ꯃꯦꯗꯜ ꯁꯤꯁꯇꯦꯝꯗ ꯂꯥꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯦꯆꯔ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏ ꯃꯦꯗꯜ ꯑꯣꯏꯅ ꯁꯥꯟꯅꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯦꯐꯇꯤ ꯒꯥꯔꯗ ꯃꯌꯥꯝ ꯍꯥꯞꯄꯤ ꯑꯩꯈꯣꯏ ꯍꯦꯗ ꯒꯤꯌꯔ ꯍꯥꯞꯀꯅꯤ ꯆꯦꯁ ꯒꯥꯔꯗ ꯍꯥꯞꯀꯅꯤ ꯁꯤꯟ ꯒꯥꯔꯗ ꯍꯥꯞꯀꯅꯤ ꯒ꯭ꯂꯣꯚ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒ ꯁꯥꯟꯅꯗꯣꯏꯅꯦꯕ ꯑꯥꯔꯃꯦꯆꯔꯁꯤꯅ ꯑꯗꯒꯤ ꯄ꯭ꯔꯣꯁꯤꯅ ꯀꯩꯗ ꯁꯥꯟꯅꯒꯗꯒꯦ ꯍꯥꯏꯔꯒꯅ ꯑꯣꯡꯂꯤ ꯒ꯭ꯂꯣꯚ ꯂꯣꯏꯔꯦ ꯒ꯭ꯂꯣꯚ ꯎꯞꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯒ꯭ꯂꯣꯚ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯒ꯭ꯂꯣꯚ ꯎꯞꯀꯅꯤ ꯇꯤꯠ ꯒꯥꯔꯗ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯒ꯭ꯂꯣꯚ ꯑꯩꯈꯣꯏ ꯒꯥꯔꯗ ꯈꯔ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯑꯗꯨꯗꯩꯗ ꯈꯦꯠꯅꯕ ꯍꯥꯏꯕꯁꯤ ꯑꯅꯤ ꯈꯛꯇꯅꯤꯗ ꯑꯗꯨꯝ ꯁꯥꯟꯅꯕꯗꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯦꯆꯔꯅ ꯑꯩꯈꯣꯏ ꯒꯥꯔꯗ ꯌꯥꯎꯈꯤꯕ ꯋꯥꯅꯤ ꯑꯗꯒꯤ ꯄ꯭ꯔꯣꯗꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯎꯗꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯗ ꯌꯥꯎꯗꯕ ꯍꯥꯏꯗꯤ ꯅꯨꯄꯥ ꯊꯣꯛꯅ ꯐꯨꯅꯕꯗꯣ ꯄ꯭ꯔꯣꯅꯦꯕ ꯑꯁꯤꯒꯤ ꯄ꯭ꯔꯣꯒꯤ ꯃꯇꯥꯡꯁꯤꯅꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯥꯜꯂꯤꯕ ꯕꯦꯜꯠ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯁꯤꯡꯒ ꯐꯨꯅꯔꯛꯈ꯭ರೆ ꯍꯥꯏꯈ꯭ꯔꯦ ꯃꯣꯔ ꯗꯦꯟ 100 ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔꯁ ꯃꯌꯥꯝꯒꯁꯨ ꯑꯩꯈꯣꯏ ꯀꯣꯝꯕꯦꯠ ꯇꯧꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯦꯀꯣ ꯁꯤꯒꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯀꯩꯅꯣꯒꯤ ꯑꯣꯏꯅ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯕꯦꯁ ꯑꯦꯟ ꯇꯐꯦꯁ ꯐꯥꯏꯠꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯈꯤꯕ ꯐꯥꯏꯠꯁꯦ ꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯍꯥꯏꯖꯒꯦ ꯑꯩꯅ ꯑꯩꯒꯤ ꯕꯦꯁ ꯇꯐꯦꯁ ꯐꯥꯏꯠ ꯑꯣꯏꯈꯤꯕꯁꯦ ꯀꯩꯅꯣꯅꯦ 2017ꯗ ꯁꯤꯂꯣꯡꯗ ꯐꯨꯅꯕ ꯃꯊꯥꯏꯒꯤ ꯁꯤꯜꯂꯦ ꯃꯊꯥꯏꯒꯤ ꯇꯣꯔꯅꯥꯃꯦꯟ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞ ꯁꯤꯟꯕꯁꯤꯗ ꯑꯩ ꯁꯤꯗ ꯁꯤꯜꯚꯔ ꯃꯦꯗꯜꯂꯤꯁ ꯑꯩ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯜꯚꯔ ꯃꯦꯗꯜꯂꯤꯁ ꯐꯪꯉꯦ ꯑꯗꯣ ꯑꯩ ꯃꯤꯖꯣꯔꯥꯝ ꯃꯆꯥ ꯑꯃꯒ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯇꯥꯏ ꯑꯩꯁꯨ ꯃꯤ 3-4ꯁꯦ ꯐꯨꯔ ꯀꯥꯈꯠꯂꯛꯏꯅꯦꯕ ꯑꯗꯣ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜꯗꯨꯗꯒꯤ ꯐꯨꯔ ꯀꯥꯈꯠꯂꯛꯏꯅꯦ ꯃꯥꯁꯨ ꯐꯨꯔ ꯀꯥꯈꯠꯂꯛꯑꯦ ꯑꯗꯣ ꯐꯥꯏꯅꯦꯜꯗ ꯑꯩꯒ ꯃꯥ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯃꯣꯠꯇꯗꯤ ꯑꯩ ꯋꯥꯈꯜꯗ ꯑꯩ ꯉꯝꯃꯦꯅ ꯂꯩꯖꯕꯅꯦ ꯑꯗꯣ ꯈꯨꯠꯇꯤ ꯃꯥ ꯊꯥꯡꯒꯠꯈ꯭ꯔꯦ ꯃꯥ ꯉꯝꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯃꯥꯁꯦ ꯑꯩ ꯋꯥꯈꯜꯗ ꯑꯩ ꯋꯦꯠ ꯃꯥꯟꯅꯕꯅꯦ ꯆꯦꯂꯦꯟꯖ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯑꯩꯅ ꯁꯤ ꯃꯥꯁꯦ ꯑꯃꯨꯛꯇꯪ ꯐꯨꯔꯒ ꯑꯩ ꯉꯝꯗꯕ ꯌꯥꯗꯦꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯒ ꯑꯩꯒ ꯁꯥꯟꯅꯕꯗ ꯑꯩ ꯂꯩꯍꯧꯕꯗꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯇꯦꯋꯥꯁꯇ ꯄꯥꯡꯊꯣꯛꯈꯤꯕ 22ꯁꯤꯗ ꯃꯥ ꯂꯥꯛꯑꯦꯕ ꯃꯥ ꯂꯥꯛꯄꯁꯤꯗ ꯑꯩꯁꯦ ꯋꯦꯠꯁꯦ ꯃꯥꯒ ꯑꯩꯒ ꯆꯞ ꯆꯥꯅ ꯍꯦꯛ ꯊꯣꯛꯑꯕ ꯑꯩ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯣꯏꯔꯦ ꯑꯍꯥꯟꯕ ꯀ꯭ꯋꯥꯔꯇꯔ ꯐꯥꯏꯅꯦꯜꯗ ꯑꯩ ꯃꯥꯒ ꯇꯥꯏꯕ ꯑꯗꯣ ꯃꯥꯒ ꯇꯥꯕꯁꯤꯗ ꯑꯩꯁꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯗ꯭ꯔꯥ ꯑꯗꯣ ꯃꯥꯒ ꯑꯩꯒ ꯐꯨꯅꯈꯤꯗꯗꯤ ꯑꯩꯅ ꯃꯥꯅ ꯗꯤꯁꯤꯖꯟꯗ ꯉꯝꯈꯤꯕꯅꯤ ꯍꯟꯗꯛ ꯑꯩꯅ ꯐꯨꯅꯈꯤꯕꯗ ꯃꯥ ꯁꯦꯀꯦꯟ ꯔꯥꯎꯟꯗ ꯑꯩꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯩ ꯇꯦꯁꯨ ꯀꯥꯎꯔꯁꯨ ꯑꯩ ꯃꯥꯗꯗꯤ ꯐꯨꯔꯒꯦꯅ ꯑꯩ ꯐꯨꯔꯦ ꯉꯝꯃꯦ ꯑꯗꯣ ꯑꯩꯁꯨ ꯈ꯭ꯋꯥꯏ ꯍꯔꯥꯎꯕꯗꯣ ꯑꯩ ꯑꯣꯏꯔꯦꯕ ꯍꯥꯏꯗꯤ ꯁꯩꯅꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯩꯉꯣꯟꯗ ꯉꯝꯈꯤꯕ ꯃꯤ ꯑꯃ ꯑꯩꯅ ꯑꯃꯨꯛ ꯉꯝꯈꯤꯕꯁꯦ ꯑꯩ ꯍꯔꯥꯎꯕꯗꯣ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯋꯥꯕ ꯐꯥꯏꯠ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣ ꯑꯩ ꯃꯥ ꯑꯥꯔꯃꯦꯆꯔ ꯐꯨꯅꯔꯕꯗꯨꯗ ꯑꯩꯁꯦ ꯈꯣꯡꯁꯦ ꯂꯣꯏ ꯁꯣꯛꯑꯦꯕ ꯑꯩ ꯆꯠꯄꯐꯥꯎ ꯉꯝꯗ꯭ꯔꯦ ꯈꯣꯡ ꯌꯥꯝ ꯆꯥꯎ ꯄꯣꯝꯃꯦꯕ ꯑꯗꯣ ꯄ꯭ꯔꯣꯁꯤꯗꯤ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯃꯤꯗꯣ ꯑꯦꯛꯁꯇ꯭ꯔꯥ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯣꯏꯅꯦꯕ ꯃꯥꯗꯤ ꯑꯩ ꯄ꯭ꯔꯣ ꯑꯗꯨꯝ ꯈꯥꯡꯉ ꯂꯩꯔꯝꯅꯦ ꯑꯩꯗꯤ ꯑꯥꯔꯃꯦꯆꯔ ꯑꯅꯤꯃꯛ ꯊꯣꯛꯆꯟꯕꯅꯤꯅ ꯑꯗꯣ ꯃꯥꯅ ꯑꯩꯁꯦ ꯈꯣꯡ ꯅꯥꯏꯅ ꯃꯥꯁꯦ ꯈꯔ ꯑꯩꯉꯣꯟꯗ ꯀꯤꯗꯕ ꯀꯩꯅꯣꯝ ꯐꯥꯎꯔꯦꯕ ꯈꯣꯡ ꯅꯥꯏꯗꯣ ꯈꯪꯈ꯭ꯔꯕ ꯈꯪꯉꯦꯕ ꯑꯣꯄꯣꯅꯦꯟꯁꯤꯅ ꯑꯣꯄꯣꯅꯦꯟ ꯑꯗꯨꯅ ꯑꯩ ꯅꯤꯡꯍꯟꯅꯕ ꯂꯩꯇꯦ ꯑꯩ ꯐꯨꯅꯩꯑꯕ ꯃꯥꯒ ꯑꯩꯒ ꯑꯗꯣ ꯑꯩꯒꯤ ꯈꯣꯡꯁꯦ ꯅꯥꯔꯅ ꯑꯩꯉꯣꯟꯗ ꯀꯤꯛꯇꯣ ꯌꯥꯝ ꯀꯟꯅ ꯀꯥꯎ ꯉꯝꯗ꯭ꯔꯦꯕ ꯈꯨꯠꯅ ꯑꯃ ꯁꯥꯟꯅꯔꯦ ꯑꯗꯨꯅ ꯑꯦꯗꯚꯥꯟꯇꯦꯖꯇꯣ ꯃꯥꯅ ꯈꯔꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯂꯥꯏꯅ ꯐꯕ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯅ ꯑꯩ ꯑꯣꯖꯥ ꯒꯨꯔꯨꯅ ꯇꯥꯛꯄꯤꯔꯛꯄ ꯇꯦꯛꯅꯤꯛ ꯃꯌꯥꯝꯁꯤꯅ ꯃꯤꯅ ꯁꯨꯝ ꯃꯇꯥꯡ ꯇꯧꯔꯗꯤ ꯀꯃꯥꯏꯅ ꯇꯧꯔꯅꯤ ꯈꯣꯠꯀꯅꯤ ꯇꯧꯔꯒ ꯑꯩꯅ ꯆꯦꯜꯂꯒ ꯊꯩꯔ ꯁꯥꯟꯅꯕꯗꯒꯤ ꯑꯩꯅ ꯉꯝꯃꯦꯕ ꯑꯩ ꯋꯥꯁꯨ ꯋꯥꯅ ꯆꯠꯄ ꯉꯝꯗꯁꯨ ꯑꯩꯅ ꯁꯤ ꯉꯝꯈꯤꯕꯁꯦ ꯑꯩꯗꯤ ꯏꯁꯥꯅꯗꯤ ꯏꯍꯥꯟꯍꯥꯟꯕꯗꯗꯤ ꯈꯜꯂꯝꯃꯦ ꯉꯝꯃꯔꯣꯏꯗ꯭ꯔꯥꯅ ꯑꯗꯣ ꯔꯤꯡ ꯀꯥꯈꯠꯄꯀꯥꯟꯗ ꯏꯁꯥꯗ ꯀꯟꯐꯤꯗꯦꯟꯁ ꯑꯃ ꯂꯥꯛꯑꯦꯕ ꯉꯁꯤꯗꯗꯤ ꯑꯩ ꯐꯨ ꯉꯝꯅꯤꯗꯅ ꯑꯗꯣ ꯑꯩ ꯇꯐꯦꯁ ꯐꯥꯏꯠ ꯍꯥꯏꯁꯦ ꯁꯤ ꯑꯣꯏꯈ꯭ꯔꯦ ꯑꯩ ꯈꯟꯅ ꯑꯇꯣꯞꯄꯗꯗꯤ ꯌꯥꯝ ꯀꯟꯅ ꯇꯐꯦꯁ ꯑꯣꯏꯕ ꯐꯥꯏꯠꯇꯤ ꯊꯦꯡꯅꯔꯛꯇꯦ ꯈꯣꯡ ꯇꯦꯛꯅ ꯇꯦꯛꯅ ꯍꯟꯗꯛ ꯇꯦꯛꯅ ꯁꯥꯟꯅꯈꯤꯕ ꯁꯤꯃꯗꯤ ꯑꯩ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯗꯁꯨ ꯇꯨ ꯆꯨꯡꯕ ꯐꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯇꯦꯛꯅ ꯇꯦꯛꯅ ꯁꯥꯟꯅꯕ ꯑꯗꯨꯒ ꯉꯝꯕꯤꯔꯛꯈꯤꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯇꯣꯟꯗꯣꯟꯕꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯇꯣꯟꯗꯣꯟꯕ ꯕꯦꯁ ꯑꯦꯟ ꯇꯐꯦꯁ ꯐꯥꯏꯠꯁꯦ ꯀꯔꯤ ꯀꯔꯤ ꯑꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯌꯥꯅꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯈꯤꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯀꯔꯅꯥꯇꯀꯥꯗ ꯑꯩ ꯇꯣꯔꯅꯥꯃꯦꯟ ꯆꯠꯂꯦ ꯇꯣꯔꯅꯥꯃꯦꯟ ꯆꯠꯄ ꯀꯥꯟꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤ ꯋꯦꯠꯇ ꯃꯤ 21 ꯂꯥꯛꯄ ꯋꯥꯅꯤꯗ 21 ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯕꯣꯠꯁꯦ ꯃꯤ 5-6 ꯁꯨꯃꯥꯏꯅ ꯐꯪꯉꯦ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯖꯈꯤꯕꯗꯣ ꯊꯣꯛꯈ꯭ꯔꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯃꯥꯡꯗ ꯁꯨꯝ ꯁꯥꯟꯅꯔ ꯂꯥꯛꯄꯁꯦ ꯃꯤ ꯕꯣꯠꯁꯦ 3 ꯅꯠꯇ꯭ꯔꯒꯅ 4 ꯁꯨꯃꯥꯏꯅ ꯐꯨꯅꯔ ꯇꯣꯛꯄꯅꯦꯕ ꯑꯗꯨꯒ ꯑꯩꯅ ꯀꯩꯅꯣꯗ ꯆꯠꯄ ꯀꯥꯟꯗꯨꯗꯗꯤ ꯑꯩꯒꯤ ꯄ꯭ꯂꯦꯁꯦ 7 ꯁꯨꯃꯥꯏꯅ ꯐꯪꯉꯦ ꯑꯁ ꯑꯩꯗꯤ ꯐꯨꯅꯕꯗ ꯌꯥꯝꯅ ꯄꯥꯝꯖꯔꯛꯈꯤꯕꯅꯤ나 ꯑꯗꯨꯃꯗꯤ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯒ ꯐꯨꯗꯠꯂꯒꯦꯅ ꯐꯨꯗꯠꯂ ꯑꯩ ꯒꯣꯜ ꯂꯧꯔꯛꯏ ꯑꯗꯨꯒꯤꯁꯨ ꯑꯩ ꯒꯣꯜ ꯂꯧꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯈꯤꯗꯕ ꯍꯥꯏꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯑꯍꯥꯟꯕꯕꯨꯗꯤ ꯑꯍꯥꯟꯕ ꯑꯣꯏꯈ꯭ꯔꯦ ꯑꯗ ꯑꯍꯥꯟꯕ ꯁꯥꯟꯅꯕ ꯍꯧꯔꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯛꯈꯤꯕꯗꯣ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣ ꯀꯃꯥꯏꯅ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯤꯅꯣ ꯃꯥꯅ ꯀꯃꯥꯏꯅ ꯑꯩꯉꯣꯟꯗ ꯐꯨꯈ꯭ꯔꯤꯅꯣ ꯑꯩ ꯔꯤꯡꯗꯒꯤ ꯑꯩ ꯀꯞꯄꯒ ꯀꯨꯝꯊꯔꯛꯄꯅꯦꯕ ꯑꯗꯨ ꯉꯁꯥꯏ ꯇꯥꯛꯄꯤꯈꯤꯕ ꯅꯥꯒꯥꯂꯦꯟꯒꯤꯁꯨ ꯍꯣꯏ ꯑꯩ 2007ꯒꯤꯁꯦ ꯑꯩ ꯔꯤꯡꯗꯒꯤ ꯑꯩ ꯀꯞꯄ ꯀꯨꯝꯊꯔꯛꯄꯅꯦ ꯔꯤꯡꯗꯒꯤ ꯑꯩ ꯀꯞꯄ ꯀꯨꯝꯊꯔꯛꯄ ꯑꯩꯒꯤ ꯑꯣꯖꯥ ꯊꯣꯏꯕꯁꯤꯅ ꯑꯩꯁꯦ ꯐꯖꯅ ꯀꯣꯟꯁꯤꯟꯕꯤꯔꯒꯀꯣ ꯁꯤꯅ ꯂꯣꯏꯕ ꯅꯠꯇꯦ ꯑꯗꯩ ꯅꯪ ꯐꯖꯅ ꯁꯥꯟꯅꯩ ꯑꯗꯒꯤ ꯅꯪꯅ ꯀꯥꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯕꯗꯒꯤ ꯃꯇꯨꯡꯗ ꯀꯟꯅ ꯍꯣꯠꯅꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯩꯁꯦ ꯊꯦꯝꯖꯤꯟꯕꯤꯔꯛꯄ
ꯑꯗꯨꯃꯗꯤ ꯑꯩ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯒ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯤꯈꯤꯕꯗꯨꯅ ꯑꯩ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯑꯩ ꯑꯗꯨꯝ ꯅꯟ ꯁ꯭ꯇꯣꯞ ꯑꯩ ꯒꯣꯜ ꯂꯧꯔ ꯂꯥꯛꯈꯤꯑꯕ ꯑꯗꯨꯒ ꯁꯤꯜꯚꯔ ꯑꯃꯗꯤ ꯌꯥꯎꯏ ꯁꯤꯜꯚꯔ ꯑꯃꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ 2018ꯗ ꯁꯤꯂꯣꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯒ ꯑꯃꯦꯆꯔꯒꯁꯦ ꯑꯩ ꯑꯅꯤ ꯊꯣꯛꯄ ꯑꯃꯦꯆꯔꯗꯨꯗ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯁꯦ ꯀꯩꯅꯣꯗ ꯑꯗꯨꯁꯨ ꯅꯥꯒꯥꯂꯦꯟꯒꯤ ꯃꯈꯨꯠꯇ ꯑꯩꯁꯦ ꯃꯥꯏꯊꯤꯍꯧꯋꯦ ꯑꯗ ꯃꯥꯏꯊꯤꯍꯧꯕꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯦꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯃꯥꯏꯊꯤꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯄ꯭ꯔꯣꯁꯦ ꯑꯃꯨꯛ ꯊꯣꯛꯆꯟꯕꯅꯦꯕ ꯄ꯭ꯔꯣ ꯊꯣꯛ ꯌꯥꯕꯒꯤ ꯆꯥꯟꯁ ꯐꯪꯕ ꯄ꯭ꯔꯣ ꯊꯣꯛꯆꯟꯕꯅꯦꯕ ꯑꯗꯨꯒ ꯄ꯭ꯔꯣ ꯊꯣꯛꯄꯁꯤꯗ ꯑꯗꯒꯤ ꯑꯃꯨꯛ ꯅꯥꯒꯥꯂꯦꯟ ꯃꯆꯥꯗꯨꯗꯒꯤ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣ ꯊꯣꯛꯂꯛꯏꯕ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯊꯤꯔꯝꯃꯦꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯗꯤ ꯄ꯭ꯔꯣ ꯈꯛꯇꯒꯤꯅꯦꯅ ꯂꯥꯛꯄꯅꯦꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯑꯃꯨꯛ ꯉꯁꯥꯏ ꯑꯃꯦꯆꯔ ꯁꯥꯟꯅꯔꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯈꯤꯕꯗꯣ ꯄꯣꯍꯧꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩꯁꯦ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯑꯩꯅ ꯄ꯭ꯔꯣꯗ ꯊꯣꯛꯆꯟꯕꯅꯦꯕ ꯄ꯭ꯔꯣꯗ ꯊꯣꯛꯆꯜꯂꯀꯥꯟꯗ ꯑꯩ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯇꯥꯏꯇꯜ ꯕꯦꯜꯗ ꯐꯪꯉꯛꯈꯤ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇ ꯊꯦꯡꯅꯔꯛꯏꯗ ꯑꯋꯥꯕꯗꯤ ꯀꯌꯥ ꯊꯣꯏꯅ ꯊꯦꯡꯅꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯇꯥꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯈꯥ ꯇꯥꯖꯒꯦ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯕꯗꯧꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯗꯁꯨ ꯍꯥꯏꯇꯥꯔꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯁꯤꯒꯅꯦꯆꯔ ꯃꯨꯚ ꯏꯁꯄꯦꯁꯤꯌꯦꯂꯤ ꯑꯩꯈꯣꯏ ꯀꯣꯝꯕꯦꯠ ꯁ꯭ꯄꯣꯔꯠꯁ ꯃꯌꯥꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯨꯚ ꯑꯃ ꯂꯣꯏꯅꯃꯛ ꯂꯩꯌꯦꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯃꯤ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤ ꯃꯨꯚꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯒꯤ ꯁꯤꯒꯅꯦꯆꯔ ꯃꯨꯚꯅꯤ ꯁꯤꯕꯨ ꯇꯧꯔꯒꯗꯤ ꯂꯣꯏꯅꯃꯛ ꯐꯨꯔꯒꯦ ꯍꯥꯏꯕ ꯃꯨꯚ ꯑꯃꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦꯕ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯅꯦꯆꯔ ꯃꯨꯚꯁꯦ ꯑꯩꯗꯤ ꯗꯤꯁꯇꯦꯟꯁꯁꯦ ꯀꯌꯥ ꯂꯥꯞꯄ ꯁꯥꯟꯅꯗꯦꯕ ꯐꯨꯅꯕꯗ ꯑꯩꯗꯤ ꯑꯃꯨꯛ ꯀꯥꯎꯔꯗꯤ ꯀꯣꯟꯁꯤꯜꯂꯒ ꯈꯨꯔꯨ ꯅꯠꯇ꯭ꯔꯒ ꯈꯨꯅꯤꯡ ꯁꯤ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯩꯒꯤ ꯁꯤꯒꯅꯦꯆꯔꯗꯤ ꯈꯨꯔꯨꯒ ꯈꯨꯅꯤꯡꯒꯁꯦ ꯂꯩ ꯍꯥꯏꯗꯤ ꯀꯣꯟꯖꯜꯂꯗꯤ ꯑꯩꯈꯣꯏꯗꯤ ꯅꯤ ꯑꯗꯨꯝ ꯊꯥꯕꯤꯅꯤꯗ ꯑꯗꯣ ꯅꯤ ꯑꯩ ꯁꯤꯒꯅꯦꯆꯔꯁꯦ ꯈꯨꯔꯨꯒ ꯈꯨꯅꯤꯡꯒꯤꯗ ꯑꯣꯏꯅ ꯑꯩ ꯊꯝꯃꯦ ꯁꯤꯅꯦ ꯑꯩꯒꯤ ꯁꯤꯒꯅꯦꯆꯔꯁꯦ ꯇꯣꯟꯗꯣꯟꯕꯒꯤꯗꯤ ꯀꯔꯤ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯁꯣꯠ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯞꯄꯔ ꯀꯠꯇꯤ ꯗꯥꯏꯔꯦꯛꯇꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯔꯤꯞꯀꯤ ꯅꯥꯀꯟꯁꯤꯗ ꯁꯨꯃꯥꯏꯅ ꯊꯥꯕ ꯑꯃ ꯂꯩꯌꯦꯕ ꯁꯤꯒꯤ ꯕꯣꯗꯤ ꯁꯣꯠꯁꯤꯅ ꯍꯦꯛ ꯂꯥꯛꯑꯀꯥꯟꯗ ꯃꯥꯁꯤ ꯅꯣꯟꯊꯔꯛꯀꯅꯦꯕ ꯅꯣꯟꯊꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯅ ꯃꯥꯁꯦ ꯀꯩꯅꯣ ꯅꯤ ꯆꯥꯔꯖ ꯇꯧꯍꯧꯒꯗꯕ ꯐꯦꯁꯇ ꯍꯣꯏ ꯅꯤ ꯆꯥꯔꯖ ꯇꯧꯕ ꯃꯇꯝꯗ ꯁꯤꯒ ꯑꯅꯤꯁꯤꯗ ꯑꯩ ꯁꯤꯅ ꯅꯝꯅ ꯁꯥꯟꯅꯩꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯐꯥꯏꯠꯁꯦ ꯌꯥꯝ ꯂꯥꯞꯅ ꯁꯥꯟꯅꯗꯦꯕ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯐꯥꯏꯠ ꯑꯣꯏꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩꯕ ꯑꯩꯗꯤ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯒꯤ ꯍꯩꯅꯖꯕꯤꯗꯣ ꯍꯥꯏꯗꯤ ꯑꯃꯨꯛ ꯑꯩꯒ ꯇꯥꯟꯅꯔꯛꯄ ꯑꯣꯄꯤꯅꯤꯌꯟꯁꯤꯡꯗꯨꯅ ꯃꯥꯅ ꯂꯥꯞꯄꯒ ꯁꯥꯟꯅꯕ ꯍꯩꯅꯕ ꯌꯥꯎꯏ ꯑꯗꯒꯤ ꯅꯛꯅ ꯁꯥꯟꯅꯕ ꯍꯩꯅꯕ ꯃꯤ ꯌꯥꯎꯏ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯛꯅ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯅꯛꯁꯜꯂꯛꯑꯒꯁꯨ ꯑꯗꯨꯝ ꯑꯦꯜꯕꯣ ꯁꯨꯖꯟꯕ ꯌꯥꯕ ꯍꯥꯏꯗꯤ ꯃꯣꯏ ꯊꯥꯏꯗꯗꯤ ꯂꯣꯏ ꯏꯆꯥꯟ ꯆꯥꯟꯅꯕꯅꯤꯅꯀꯣ ꯍꯦꯛ ꯅꯛꯁꯜꯂꯛꯑꯒꯁꯨ ꯑꯦꯜꯕꯣ ꯁꯨꯖꯟꯕ ꯌꯥꯔꯦ ꯅꯤ ꯆꯥꯔꯖ ꯇꯧꯕ ꯌꯥꯔꯦ ꯑꯗꯒꯤ ꯅꯤ ꯊꯥꯕꯗꯁꯨ ꯃꯈꯜ ꯌꯥꯝꯅ ꯂꯩꯌꯦꯕ ꯅꯤ ꯊꯥꯕ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯠ ꯅꯤ ꯊꯥꯕ ꯑꯃ ꯁꯥꯏꯠ ꯅꯤ ꯊꯥꯕ ꯑꯃ ꯑꯗꯨꯒ ꯁꯥꯏꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯅꯤ ꯆꯥꯔꯖ ꯇꯧꯕ ꯑꯃ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯖꯔꯤꯁꯤꯅ ꯁ꯭ꯇ꯭ꯔꯦꯠ ꯅꯤꯒ ꯁꯥꯏꯠ ꯀꯟꯇ꯭ꯔꯣꯜ ꯅꯤꯒ ꯑꯗꯨ ꯕꯣꯗꯤ ꯁꯣꯠꯀ ꯁꯤꯒꯗꯅ ꯑꯩ ꯍꯩꯅꯖꯕ ꯑꯩ ꯁꯤꯗꯕꯨ ꯇꯧꯔꯗꯤ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯦ ꯑꯃꯗ ꯂꯣꯛ ꯊꯥꯔꯦ ꯍꯦꯛ ꯐꯪꯈ꯭ꯔꯗꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯋꯥꯔꯤ ꯃꯔꯛ ꯊꯠꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯕꯤꯗ꯭ꯌꯥꯆꯟꯗ꯭ꯔꯗ ꯑꯃꯨꯛ ꯍꯪꯖꯒꯦꯀꯣ ꯍꯟꯗꯛꯀꯤ UMAI ꯅꯦꯁꯅꯦꯜ ꯃ꯭ꯌꯨꯊꯥꯏ ꯆꯦꯝꯄꯤꯌꯟꯁꯤꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯁꯥꯟꯅꯔꯣꯏ ꯀꯌా ꯆꯠꯈꯤꯕ ꯁꯥꯟꯅꯔꯣꯏ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯄꯨꯔꯒ ꯂꯥꯛꯄꯤꯈꯤꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯍꯟꯗꯛ ꯍꯥꯏꯖꯔꯛꯀꯦ ꯍꯟꯗꯛꯀꯤ ꯗꯦꯋꯥꯁꯇ ꯄꯥꯡꯊꯣꯛꯈꯤꯕ 16 to 22 ꯖꯨꯟꯗ ꯄꯥꯡꯊꯣꯛꯈꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭ꯂꯦꯌꯔ 27 ꯆꯠꯄꯅꯤ ꯑꯗ 15 ꯒꯣꯜ ꯂꯧꯋꯤ ꯑꯗꯨꯒ 2 ꯁꯤꯜꯚꯔ ꯑꯗ 3 ꯕ꯭ꯔꯣꯟꯖꯅꯦꯕ ꯑꯗꯨꯒ ꯁꯤꯅꯦꯕ ꯑꯗꯨꯕꯨ ꯄ꯭ꯔꯣ ꯐꯥꯏꯠꯀꯤꯗ ꯆꯠꯂꯤꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯒꯣꯜꯃꯩ ꯃꯔꯦꯝꯄꯨ ꯑꯃꯗꯤ ꯑꯩ ꯇꯣꯟꯗꯣꯡꯕ ꯏꯇꯥꯎ ꯆꯠꯄꯅꯦ ꯑꯗꯣ ꯇꯣꯟꯗꯣꯡꯕꯗꯤ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯥ ꯄ꯭ꯔꯣ ꯐꯥꯏꯠ ꯊꯣꯛꯇ꯭ꯔꯦ ꯃꯈꯣꯡ ꯌꯥꯗꯅ ꯑꯩꯒ ꯑꯁꯤꯒꯤ ꯒꯣꯜꯃꯩ ꯃꯔꯦꯝꯄꯨꯁꯤꯒ ꯄ꯭ꯔꯣ ꯐꯥꯏꯠꯁꯦ ꯊꯣꯛꯄꯅꯦ ꯑꯗꯣ ꯃꯥꯁꯨ ꯇꯥꯏꯇꯜ ꯕꯦꯜ ꯂꯧꯋꯦ ꯑꯗꯣ ꯃꯥꯁꯦ ꯉꯁꯤ ꯂꯥꯛꯀꯗꯕꯅꯦ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯍꯥꯏꯗꯤ ꯍꯣꯁꯄꯤꯇꯥꯂꯥꯏꯁ ꯇꯧꯕ ꯌꯥꯎꯕꯒꯤ ꯃꯥꯁꯦ ꯐꯔꯛ ꯇꯥꯗꯅ ꯂꯥꯛꯄ ꯌꯥꯎꯗ꯭ꯔꯦ ꯃꯥꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔꯅꯦ ꯃꯥꯁꯦ 2 times 3 times ꯃꯥꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯦꯗꯥꯂꯤꯁ ꯂꯧꯔꯝꯅꯦ ꯃꯥꯗꯤ ꯑꯗꯣ ꯃꯥꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄ ꯃꯇꯨꯡꯗ ꯍꯟꯗꯛꯁꯦ ꯆꯠꯄꯗ ꯄ꯭ꯔꯣꯁꯦ ꯃꯥ ꯕꯦꯜ ꯂꯧꯕ ꯉꯝꯖꯔꯛꯈꯤꯕꯅꯤ ꯁꯤꯅꯦ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗꯦꯋꯥꯁꯇ ꯆꯠꯄꯁꯦ 13 ꯆꯠꯄ ꯃꯇꯨꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅ 15 ꯒꯣꯜ ꯂꯧꯋꯦ 2 ꯁꯤꯜꯚꯔ 3 ꯕ꯭ꯔꯣꯟꯖ ꯑꯗꯩ 2 ꯇꯥꯏꯇꯜ ꯕꯦꯜ ꯑꯩꯈꯣꯏꯅ ꯔꯅꯔꯁ ꯑꯞ ꯇꯥꯔꯒ ꯑꯣꯏꯅ ꯂꯥꯛꯆꯩ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯅ ꯆꯞ ꯇꯥꯔꯀꯥꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯋꯥꯔꯤ ꯃꯈꯥ ꯇꯥꯖꯔꯛꯀꯦꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯂꯥꯛꯆꯒꯦ ꯇꯣꯟꯗꯣꯟꯕꯗ ꯂꯥꯛꯆꯒꯦ ꯇꯣꯟꯗꯣꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯊꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯇꯥꯔꯦ ꯁ꯭ꯄꯦꯁꯤꯌꯦꯂꯤ ꯏꯟꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯗ ꯀꯔꯤ ꯁ꯭ꯀꯣꯞ ꯂꯩꯒꯦ ꯁꯥꯟꯅꯔꯣꯏꯁꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯔꯤ ꯕꯦꯅꯤꯐꯤꯠꯁ ꯐꯪꯒꯦ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯈꯪꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯌꯥ ꯐꯪꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ
ꯁ꯭ꯄꯣꯟꯁꯔꯁꯦ ꯀꯌꯥ ꯐꯪꯉꯝꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯦ ꯑꯣꯂꯦꯝꯄꯤꯛꯇ ꯆꯪꯉꯛꯑꯦꯀꯣ ꯑꯣꯂꯦꯝꯄꯤꯛꯇ ꯍꯥꯟꯅꯗꯤ ꯅꯟ ꯑꯣꯂꯦꯝꯄꯤꯛ ꯑꯣꯏꯔꯝꯕꯅꯤꯅ ꯑꯩꯈꯣꯏ ꯐꯦꯁꯤꯂꯤꯇꯤ ꯀꯩꯝ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯇꯣꯔꯅꯥꯃꯦꯟꯕꯨ ꯆꯠꯂꯁꯨ ꯑꯩꯈꯣꯏ ꯏꯁꯥ ꯄꯣꯀꯦꯠꯇꯩ ꯁꯨꯝ ꯆꯠꯆꯕ ꯑꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯏꯁꯥ ꯄꯣꯀꯦꯠꯇꯩꯁꯨ ꯆꯠꯄ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯁꯤ ꯐꯖꯅ ꯁꯥꯟꯅꯕꯁꯤ ꯉꯝꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯑꯣꯂꯦꯝꯄꯤꯛ ꯆꯪꯉꯦ ꯑꯗꯣ 24 ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯊꯥꯏꯁꯦ ꯌꯥꯎꯒꯅꯤ ꯍꯥꯏꯕꯒꯤ ꯑꯩ ꯑꯁꯥ ꯂꯩ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯏꯟꯇꯔ ꯁ꯭ꯀꯨꯜ ꯑꯗꯒꯤ ꯏꯟꯇꯔ ꯁ꯭ꯄꯣꯔꯠ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯎꯅꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯐꯦꯡꯉꯒ ꯂꯩꯔꯕꯅꯦ ꯃꯔꯨ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯕꯦꯅꯤꯐꯤꯠꯁ ꯍꯥꯏꯔꯒ ꯀꯩꯅꯣꯁꯦ ꯃꯣꯏ ꯊꯥꯏ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯅ ꯁꯤ ꯊꯕꯛ ꯒꯣꯜ ꯂꯧꯔꯨꯔꯒ ꯁꯤꯒꯤ ꯊꯕꯛ ꯑꯃ ꯍꯥꯞꯅꯦꯕꯗꯨꯗꯤ ꯂꯩꯇ꯭ꯔꯤꯕ ꯃꯣꯏ ꯊꯥꯏꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯑꯣꯟ ꯗ ꯄ꯭ꯔꯣꯁꯦꯁꯅꯦꯕ ꯂꯩꯔꯤꯁꯦ ꯑꯣꯂꯦꯝꯄꯤꯛꯁꯦ ꯍꯥꯏꯗꯤ 2024ꯁꯤꯗ ꯌꯥꯎꯅꯕ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯁꯦꯁ ꯑꯟꯗꯔ ꯄ꯭ꯔꯣꯁꯦꯁ ꯂꯩꯕ ꯑꯗꯩ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯏꯟꯇꯔ ꯀꯣꯂꯦꯖ ꯀꯌꯥ ꯂꯥꯛꯏꯕ ꯈꯨꯜꯂꯤꯕ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯈꯨꯗꯣꯡꯆꯥꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯅꯦꯁꯅꯦꯜ ꯆꯠꯂꯨꯔꯦ ꯑꯩ ꯒꯣꯜ ꯃꯦꯗꯜ ꯂꯧꯔꯦ ꯊꯕꯛ ꯑꯃ ꯄꯤꯕꯒꯤ ꯆꯥꯡꯁꯦ ꯁꯤꯗꯤ ꯀꯩꯗꯧꯅꯗꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯁꯤꯗꯤ ꯈꯤꯇꯪ ꯂꯩꯇ꯭ꯔꯤ ꯂꯩꯕꯁꯨ ꯑꯣꯏꯔꯛꯈꯤꯁꯅꯨ ꯍꯥꯏꯖꯒꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯣꯏ ꯊꯥꯏꯁꯤꯁꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗꯁꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯄꯜ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯃꯥꯡꯗꯁꯨ ꯐꯝꯃꯒ ꯂꯩꯕꯤꯔꯦꯀꯣ ꯁꯤꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯏꯟꯁꯄꯥꯌꯔ ꯇꯧꯗꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯊꯥꯏꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯛꯏ ꯃꯅꯤꯄꯨꯔꯗꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏ ꯊꯥꯏꯁꯤꯕꯨ ꯄꯥꯝꯖꯕ ꯇꯝꯐꯝꯗꯤ ꯈꯪꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯣꯏ ꯊꯥꯏ ꯇꯝꯐꯝꯁꯦ ꯀꯗꯥꯏꯗ ꯇꯝꯕ ꯌꯥꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯃꯣꯏ ꯊꯥꯏ ꯇꯝꯐꯝꯁꯦ ꯑꯩꯈꯣꯏꯁꯦ ꯑꯣꯜ ꯃꯅꯤꯄꯨꯔ ꯃꯥꯔꯁꯦꯜ ꯂꯚꯔ ꯑꯦꯟ ꯄ꯭ꯔꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯁꯤ ꯇꯝꯐꯝꯁꯦ ꯆꯨꯔꯆꯥꯟꯄꯨꯔꯁꯨ ꯕ꯭ꯔꯥꯟꯁ ꯂꯩ ꯑꯩꯈꯣꯏ ꯑꯗꯩꯗꯤ ꯆꯉꯥꯏꯗ ꯕ꯭ꯔꯥꯟꯁ ꯂꯩ ꯑꯗꯩꯗꯤ ꯁꯤꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡ ꯄꯜꯁ ꯐꯤꯠꯅꯦꯁꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯀꯩꯅꯣꯅꯤ ꯃꯐꯝꯅꯤ ꯃꯌꯥꯝꯒꯤ ꯁꯦꯟꯇꯔꯅꯤ ꯑꯗꯩꯗꯤ ꯀꯣꯡꯕ ꯂꯥꯏꯁꯝ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯟꯗꯣꯡꯅꯤꯅ ꯀꯣꯡꯕ ꯂꯥꯏꯁꯝ ꯂꯩꯀꯥꯏꯗ ꯃꯥꯅ ꯄꯨꯕꯅꯦ ꯑꯩꯅ ꯀꯣꯆꯅ ꯄꯨꯕꯅꯦ ꯄꯜꯁ ꯐꯤꯠꯅꯦꯁ ꯑꯦꯔꯤꯅꯥꯒꯤꯅ ꯑꯩꯒ ꯏꯇꯥꯎ ꯅꯅꯥꯎ ꯒꯣꯜꯃꯩꯒ ꯄꯨꯕꯅꯦ ꯑꯗꯨꯒ ꯎꯔꯤꯄꯣꯛ ꯑꯁꯣꯝ ꯂꯩꯀꯥꯏꯗꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯏꯇꯥꯎ ꯖꯤꯝ ꯁꯪꯁꯔ ꯁꯃꯤꯟ ꯃꯥꯅ ꯄꯨꯕꯅꯦ ꯁꯥꯟꯅꯐꯝꯁꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄꯦꯖꯇ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯈꯔ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯗꯤ ꯑꯄꯥꯝꯕ ꯑꯅꯛꯄ ꯃꯌꯥꯝ ꯑꯃꯁꯤꯗꯤꯀꯣ ꯑꯗꯨꯝ ꯈꯜꯂꯒ ꯁꯥꯟꯅꯕ ꯌꯥꯅꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯧꯅ UFC ꯖꯤꯝ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯀ꯭ꯋꯥꯏꯊꯦꯡꯒꯤꯁꯦ ꯁꯤꯗꯁꯨ ꯏꯁꯥꯃꯛ ꯇ꯭ꯔꯦꯅꯔ ꯑꯣꯏꯅ ꯑꯣꯏꯖꯒꯗꯣꯔꯤꯅꯤ ꯑꯅꯛꯄ ꯁꯤꯗ ꯃꯣꯏꯊꯥꯏꯕꯨ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯁꯤꯗ ꯆꯪꯉꯒ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯑꯗꯨꯝ ꯂꯩꯒꯅꯤ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯃꯣꯏꯒꯤ ꯑꯣꯐꯔ ꯄꯤꯔꯤꯅꯦ ꯑꯦꯗꯃꯤꯁꯟ ꯀꯩꯀꯥ ꯑꯁꯤꯗ ꯏꯁꯥꯃꯛ ꯇ꯭ꯔꯦꯅꯔ ꯑꯣꯏꯗꯣꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡꯁꯤꯗ ꯂꯥꯛꯄꯤꯔꯒ ꯃꯣꯏꯊꯥꯏꯒꯤ ꯁꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯄꯤꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯖꯕ ꯃꯇꯝꯗ ꯑꯅꯤꯃꯛ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯔ ꯑꯅꯤꯃꯛ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯣꯏ ꯊꯥꯒꯤ ꯇ꯭ꯔꯦꯅꯔ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯇꯥꯖꯕ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯪꯗꯕ ꯌꯥꯗꯕ ꯋꯥꯍꯪ ꯂꯩꯔꯦ ꯑꯍꯥꯟꯕꯗ ꯇꯣꯟꯗꯣꯟꯕꯗ ꯂꯥꯛꯆꯒꯦ ꯇꯣꯟꯗꯣꯟꯕꯒꯤ ꯈꯨꯠꯇꯒꯤ ꯇꯣꯟꯗꯣꯟꯕꯅ ꯈꯣꯡ ꯈꯨꯠ ꯄꯥꯏꯔꯒ ꯇꯥꯛꯄꯤꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯥꯇ꯭ꯔꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯊꯣꯛꯈ꯭ꯔꯕ ꯑꯗꯩ ꯀꯗꯥꯏ ꯃꯐꯝꯗ ꯃꯈꯣꯏ ꯁꯥꯟꯅꯕ ꯆꯠꯂꯨꯔꯦ ꯃꯅꯥ ꯃꯊꯨꯝꯒꯗꯤ ꯐꯪꯉꯛꯄ ꯂꯩꯈ꯭ꯔꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯣꯏ ꯌꯥꯔꯦ ꯍꯥꯏꯖꯒꯦ ꯑꯩ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯃꯩꯙ꯭ꯌ ꯄ꯭ꯔꯗꯦꯁ ꯗꯦꯋꯥꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯔꯅꯥꯃꯦꯟꯁꯤꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔ ꯑꯣꯏꯅ ꯃꯣꯏ ꯀꯩꯅꯣ ꯆꯠꯂꯤ 23 ꯆꯠꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ 10 ꯑꯃꯗꯤ ꯒꯣꯜ ꯂꯧꯏ ꯑꯗꯨꯒ 2 ꯑꯃꯗꯤ ꯁꯤꯜꯚꯔ ꯁꯨꯃꯥꯏꯅ ꯃꯣꯏ 23ꯁꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯃꯦꯗꯜꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ 3 ꯑꯃ ꯍꯦꯟꯒꯠꯂꯛꯑꯦ 3 ꯑꯃ ꯍꯦꯟꯒꯠꯂꯛꯏꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯑꯉꯥꯡ ꯑꯣꯏꯅꯗꯤ ꯃꯣꯏ 23 ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯃꯦꯗꯜꯁꯤ ꯐꯪꯉꯛꯏꯁꯤꯗꯤ 35ꯅꯦ 35ꯁꯤꯅ ꯀꯃꯥꯏꯅ ꯐꯪꯉꯛꯀꯦ ꯃꯣꯏ ꯐꯥꯏꯠꯇ ꯃꯣꯏ 10 ꯑꯃ ꯒꯣꯜ ꯂꯩꯖꯔꯦ ꯑꯗꯨꯒ 2 ꯑꯃꯅ ꯁꯤꯜꯚꯔ 2 ꯑꯃ ꯂꯩꯖꯔꯦ ꯃꯣꯏ 23ꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯊꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯏꯀ꯭ꯔꯨ ꯑꯣꯏꯅ ꯑꯃ ꯌꯥꯎꯔꯤꯕ ꯋꯥꯏꯀ꯭ꯔꯨꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯗꯩꯗꯨꯗ ꯑꯃꯨꯛ ꯑꯩ ꯑꯉꯥꯡ 3 ꯊꯣꯛꯏ ꯑꯉꯥꯡ 3 ꯊꯣꯛꯄꯁꯤꯗ ꯑꯃ ꯒꯣꯜ 2 ꯁꯤꯜꯚꯔ 1 ꯁꯨꯃꯥꯏꯅ ꯐꯪꯉꯦ ꯍꯟꯗꯛꯇ ꯅꯧꯅ ꯄꯥꯡꯊꯣꯛꯈꯤꯕꯀꯣ ꯑꯩꯈꯣই ꯌꯨꯠ ꯃꯣꯏꯊꯥꯏ ꯋꯥꯔꯜ ꯃꯣꯏꯊꯥꯏ ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯩꯒꯤ ꯑꯉꯥꯡ ꯃꯣꯏ 5 ꯆꯠꯂꯤ ꯑꯩ ꯍꯥꯏꯕꯗꯤ ꯑꯩ ꯑꯉꯥꯡ ꯀꯣꯡꯕ ꯂꯩꯁꯝ ꯂꯩꯀꯥꯏꯗꯒꯤ ꯑꯣꯏꯅ ꯑꯗꯩꯗ ꯃꯣꯏ 5 ꯆꯠꯄ ꯀꯥꯟꯁꯤꯗ ꯁꯤꯜꯚꯔ ꯕ꯭ꯔꯣꯟꯖ 2 ꯂꯧꯔꯛꯏ ꯕ꯭ꯔꯣꯟꯖ 2 ꯐꯥꯏꯠ ꯑꯃ ꯂꯧꯔꯛꯏ ꯑꯗꯨꯒ ꯋꯥꯏꯀ꯭ꯔꯨꯗ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯏꯅꯗꯤ 7 ꯆꯠꯂꯦ 7 ꯆꯠꯄꯁꯤꯗ ꯆꯉꯥꯏꯗꯒꯤ ꯑꯃ ꯆꯠꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤ ꯄꯜꯁ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔꯗꯒꯤ ꯑꯩꯈꯣꯏ ꯑꯃ ꯆꯠꯂꯦ ꯍꯥꯏꯕꯗꯤ ꯆꯠꯂꯤꯁꯤꯅ ꯆꯉꯥꯏꯗꯒꯤ ꯌꯥꯝꯅ ꯀꯩꯗꯧꯕꯒꯤ ꯆꯠꯇ꯭ꯔꯤꯅꯣ ꯑꯩꯈꯣꯏ ꯄꯜꯁ ꯐꯤꯠꯅꯦꯁꯇꯒꯤ ꯌꯥꯝꯅ ꯆꯠꯇ꯭ꯔꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯉꯣꯟꯗꯅ ꯌꯥꯝꯅ ꯆꯠꯇ꯭ꯔꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯍꯧꯒꯦ ꯁꯤꯅ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤꯗꯅ ꯃꯣꯏꯒꯤ ꯆꯍꯤꯁꯦ ꯌꯨꯠꯀꯤ ꯁꯤꯅ ꯑꯩꯉꯣꯟꯗ ꯑꯅꯝꯕꯅ ꯂꯣꯏꯅ ꯁꯥꯟꯅꯩꯕ ꯑꯩꯈꯣꯏꯒꯤ ꯖꯨꯅꯤꯌꯔ ꯁꯕ ꯖꯨꯅꯤꯌꯔ ꯁꯤꯒꯗꯅ ꯁꯥꯟꯅꯕ ꯑꯩꯒꯤꯗꯅ ꯑꯃꯨꯛ ꯑꯗꯒꯤ ꯑꯩꯈꯣꯏ ꯄꯜꯁꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏ ꯁꯦꯅꯤꯌꯔ
senior adagi junior sumaina sanaba haidi mix tawra sana adu sanaba haidi moigi hoi aduga moigi tournament chatpa yabagi facility phangse aigidana hena yamna phangraba haidi angang youth nga to oikibnina ko ada pulse ke ju yamna thokpa phangidre aduga sangang gi da su yamna thokpa phangidre adumaina ana amam puthole aduga aigina manga chale aduga sumaina koi taret moi charu yaki adeda moi manipur gi mixati pore yam ngai je koi gi tondon masna ha isha khatang sembadana tana haiba tare ko isha khatang maintain tawna tana inkhale ibana ha yam khak su semgat pirame haibagi paw ta ja matam da yam thina ngai je ha tare koina ado koi vidya chandra song bak chike vidya chandra gi men di khongkhot kaiga takpi ba satra sing sumaina achievement pu birak palai graba kai kai da chalure lai ra ai so achievement pu ba am lai re adi manipur panthok ke ba 2020 da 21 da panthok ke da ai angang mari 5 month we hat to the 4 go away ado anta ke dewasa taw ba so ai satra nupi ahum go away nupa ama tang go away mari lawre nupa law sip lawre nupi ahum go lawre ado atai ani di phangre bronze phang ana sida ona lai satra di imate yang gore adi yang 25 30 musa da lai ai balch ke do ana samai no ana experiment da ang si ju lawjara moju matang da hena rock na bi ai yo thajab lai yam ngai je hena slow voice no hai tare koina pam jo di manipur se hai tare moi tai na su masak tak pa da chau thong dang low voice nu hai se hai se yam ngai je ani mak pu koi gi wari batai sana jing badi me ama khak lei hai tare du ba koi gi program sna kak no matam oi mani na koi ne men pa mai na gi tan ja di phang je roi dore lo silak pa sida ai ton don badi hok je ko ton don ba en khlei ba na ha sing sang na khono pam je ba na ha sing sida koi ne as a player of manipur moi na kari message ti mini aina haijaning badi akoi sananing babu koina sanaba haisi any martial art sanaba ai taekwondo sanaba ai kickboxing sanaba ai karate sanaba ai MMA sanaba UFC sanaba ma sananing ba sanaba ai adubu akoina muay thai da leijabani muay thai da leibsida kaina kada muay thai bu thamoi sengna pambiba oi taragadi adum akoi si ngasai yamna haibi khiba akoi kongma lesam laikai degi sigi ayang kenoda kunu momang ko Pulse Fitness Center adigi hoi sida lakpu yai adigi koi chuchampur sanabu yai adigi koi kenoda changang ida koi sanabu yai ko ado koi uripok ko sida koi mayam koi sanabu koi branch mayam ma leijarabani koi sanage hagadi sida dum lakpiro ado tabubu sanabagi lambi da khong thangjanjage hai ta gadi aini martial art sanabu khong thamoi sengbiba haidi ai ngaki kayani sak chaba nuaina ba tum nuaina bagi sanaba nataba haidi ai sanaba sina mi oige hai ta gadi tam focus ama thamma haidi ai smai tawani ai si tawani masagi routine wa thambiba ai nongala koda ai si chagani ai si chakani ai si timing sakani ai si sanaba da ai si timing sumaina haidi sanaba khatana su yaba nateba larik lai suju mayam ma lai ko larik su pagani sanju sanagani sanaba khatana oi mi oigadra haidi adusu oini haidi ai haijaning de aduga larik khatana mi oigadra haidi adusu ai mo haijaning de haidi maram kaina ganda larik panam hairaga su magi masaduna fata taragadi mana hairiba larik to aremba ta doineba adagi sanaba panam haija taragaju mana larik to hayogda taragadi haying kayani mi amana hai question hangakpa matamda ring da question hangakpa matamda ma khumba ngamoideni just english hangakani hindi hangakani ko aduna aina haijaning badi timing ama haibadi sanlarik pabagi su sanabagi su timing ama khaidok piraga phajana sanabada thoi yaw muna sanamina si ada sanabum khangdraga su akhoi nga sai hapkriba aduda haibada adum lakpiu adum khoi adum khoi na tanam nokjage ya haijani village ndagi wakalan su khondok piu ai ki wakalan ja hamada sanaba martial art su pamira jing any martial art mo chai not only mo chai the discipline mo fast the discipline ta ka tai ai ojamu oda kram respect ma thamni good morning sir kenoma respect ma thamni be de ai sanaba ma je chang ko school ni chi su ma hi sang ne ba ma ne exam ko da respect ko ni phuna ba na te ko tam yang ang ni da mi thena da kamai ko ni sum respect so nam ta khra ne ko oja na ta ko tung na ko mo ju tai discipline ma yaw dra ga ti sanaba ma mi ju ko ro last time sing ha jage adu routine wa hai ko tom hai routine wa mu da ka tai morning si da ko pa si like si pa ba la sanaba na si sanaba sa na ma si da kam sa ba sum ma je tang tham ja ge sa ba thok khat sa ba khat khat ga ti ma sa ba lo ni
ꯑꯗꯨꯗꯨꯅ ꯑꯩꯅ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯒ ꯃꯊꯛ ꯄꯥꯝꯖꯔꯤꯕ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯗꯣ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯥꯟꯅꯅꯤꯡꯉꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯛꯑꯒ ꯍꯥꯏꯅ ꯇꯥꯛꯆꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯑ ꯁꯥꯟꯅꯃꯤꯟꯅꯁꯤ ꯗꯤꯁꯄ꯭ꯂꯤꯟ ꯂꯩꯁꯤ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀꯟꯁꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯕ ꯃꯦꯁꯦꯖ ꯉꯥꯛꯇꯅꯤ ꯑꯅꯤꯃꯛꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯦꯀꯣ ꯍꯥꯏꯕꯗꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗꯁꯨ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯨꯗꯒꯤ ꯌꯧꯍꯟꯖꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯅꯤꯃꯛꯀꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯖꯔꯅꯤꯁꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯔꯛꯎ ꯃꯅꯤꯄꯨꯔꯕꯨ ꯃꯤꯡꯆꯠ ꯄꯨꯕꯤꯔꯛꯎ ꯍꯥꯏꯕꯁꯤꯁꯨ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯋꯥꯟꯁ ꯑꯒꯦꯟ ꯐꯣꯔ ꯌꯣꯔ ꯇꯥꯏꯝ ꯊꯦꯡꯛ ꯌꯨ ꯈꯨꯔꯨꯝꯖꯔꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯛ ꯇꯤꯚꯤꯒꯤ ꯈꯪꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯩꯈꯣꯏ ꯑꯅꯧꯕ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ